ꯃꯌꯥꯝ ꯂꯥꯏꯐ ꯇꯥꯏꯃꯤꯡ ꯑꯩꯅ ꯀꯩꯅꯣ ꯇꯧꯕꯅꯦ ꯄꯣꯜ ꯑꯃ ꯍꯥꯞꯈꯤꯕꯗꯣ ꯍꯧꯖꯤꯛꯁꯦ ꯂꯥꯏꯐꯁꯤꯗꯁꯨ ꯍꯥꯞꯈꯤꯕꯅꯦꯕꯀꯣ ꯑꯗꯨꯒꯤ ꯄꯣꯜꯒꯤ ꯇꯥꯏꯃꯤꯡꯗꯣ ꯀꯔꯝ ꯀꯥꯟꯗ ꯇꯧꯁꯤꯒꯦ ꯑꯗꯣ ꯄꯣꯜꯗꯣ ꯃꯌꯥꯝꯁꯦ ꯌꯦꯡꯉꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯃꯌꯥꯝꯒꯤ ꯃꯣꯠꯇꯣ ꯇꯧꯁꯟꯕꯤꯔꯛꯑꯣ ꯑꯗꯨꯒ ꯌꯦꯡꯉꯁꯦ ꯇꯥꯏꯃꯤꯡꯁꯦ ꯀꯔꯝ ꯀꯥꯟꯗꯅ ꯀꯔꯝꯕꯗꯅ ꯍꯦꯟꯅ ꯃꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯅꯕ ꯇꯥꯏꯃꯤꯡ ꯑꯣꯏꯒꯦꯗꯣ ꯑꯗꯨꯒ ꯁꯕꯤꯔ ꯑꯍꯃꯠꯅ ꯀꯩꯅꯣ ꯍꯪꯉꯛꯑꯦ 40K ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯀꯦꯃꯦꯔꯥ ꯁꯦꯡꯕ ꯑꯗꯨꯒ ꯄ꯭ꯔꯣꯁꯦꯁꯔꯁꯨ ꯅꯨꯡꯉꯥꯏꯕ ꯐꯣꯟ ꯑꯃꯇ ꯁꯖꯦꯁ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯍꯧꯖꯤꯛ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯤꯡꯁꯤꯡꯕ 40K ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯩꯌꯦꯅ ꯈꯟꯕ ꯐꯣꯟ ꯑꯃ ꯍꯥꯏꯇꯥꯔꯒꯗꯤ ꯁꯦꯝꯁꯨꯡ ꯒꯦꯂꯦꯛꯁꯤ S24 ꯐꯦꯟꯏꯗꯤꯁꯟ ꯑꯗꯨ ꯌꯥꯏ ꯑꯗꯨꯒ ꯃꯥꯒꯤ ꯄ꯭ꯔꯣꯁꯦꯁꯔꯁꯨ ꯑꯗꯨꯝ ꯌꯥꯔꯦ ꯀꯦꯃꯦꯔꯥꯁꯨ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤꯀꯣ ꯑꯗꯨꯒ ꯃꯥꯁꯦ ꯑꯇꯣꯞꯄ ꯕ꯭ꯔꯥꯟ ꯄꯥꯝꯃꯒꯗꯤ ꯑꯇꯣꯞꯄ ꯕ꯭ꯔꯥꯟ ꯄꯥꯝꯃꯤꯕ ꯕ꯭ꯔꯥꯟꯗꯨꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩ ꯑꯣꯚꯔꯑꯣꯜꯗꯗꯤ ꯑꯩ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯗꯨꯒꯤ ꯐꯣꯟꯗꯣ ꯈꯛꯇꯪ ꯅꯤꯡꯁꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯅꯤꯡꯁꯤꯡ ꯃꯤꯟꯁ ꯑꯩꯅ ꯁꯖꯦꯁ ꯇꯧꯖꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯕ꯭ꯌꯨꯇꯤ ꯀ꯭ꯋꯤꯟꯁ ꯍꯥꯏꯅ ꯍꯥꯏ ꯌꯨ ꯅꯣ ꯏꯪꯂꯤꯁ ꯍꯥꯏ ꯀꯩ ꯍꯥꯏꯁꯤꯒꯦ ꯑꯥꯏ ꯗꯣꯟ ꯅꯣ ꯏꯪꯂꯤꯁ ꯍꯥꯏꯁꯤꯔꯥ ꯌꯦꯁ ꯑꯥꯏ ꯅꯣ ꯏꯪꯂꯤꯁ ꯑꯥꯏ ꯗꯨ ꯅꯣ ꯏꯪꯂꯤꯁ ꯋꯦꯌꯔ ꯑꯥꯔ ꯌꯨ ꯐ꯭ꯔꯣꯝ I am from a small state called Manipur in the state of India. India ꯍꯥꯏꯕ ꯃꯌꯥꯝ ꯃꯃꯤꯡ ꯇꯥꯔꯕ꯭ꯔꯣ ꯑꯩ ꯁꯤ ꯀꯃꯦꯟ ꯇꯧꯔꯛꯏꯕ ꯃꯤꯁꯦ ꯏꯪꯂꯤꯁꯀꯤ ꯃꯤꯗꯤ ꯃꯥꯟꯗꯦ ꯑꯗꯨ ꯃꯥꯏꯁꯦ ꯏꯪꯂꯤꯁꯇ ꯍꯪꯉꯛꯏꯁꯦ ꯀꯃꯥꯏꯅꯅꯣ ꯌꯦꯁ ꯕ꯭ꯌꯨꯇꯤ ꯀ꯭ꯋꯤꯟ ꯑꯥꯏ ꯅꯣ So you know Hindi? Yes, I do know Hindi also. Poco M6 Poco M6 Pro 5G ꯁꯦ ꯒꯦꯃꯤꯡ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯍꯥꯏ ꯑꯗꯨꯝ ꯃꯥꯒꯤ ꯕꯖꯦꯠ ꯔꯦꯟꯖꯁꯤꯗꯗꯤ ꯑꯗꯨꯝ ꯁꯥꯟꯅꯕ ꯌꯥꯕ ꯐꯣꯟ ꯑꯃꯗꯤ ꯑꯣꯏꯅꯤ ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯒꯦꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯍꯦꯚꯤ ꯒꯦꯃꯤꯡꯒꯤꯗꯃꯛꯇꯗꯤ ꯅꯠꯇꯦ ꯃꯁꯤꯒꯤ ꯐꯣꯟꯗ Hey beauty queen, so from where are you now? Are you New Delhi? Okay. So you also know Hindi, right? You know Hindi. So what's going on in New Delhi right now? ꯁ꯭ꯌꯥꯝ ꯃꯥꯏꯕꯝ ꯀꯃꯦꯟ ꯎꯔꯕ꯭ꯔꯣ ꯍꯥꯏ ꯍꯣꯏ ꯏꯌꯥꯝꯕ ꯎꯔꯦ ꯀꯃꯦꯟꯗꯣ ꯉꯁꯥꯏꯒꯤꯗꯣ ꯑꯩꯅ ꯈꯨꯠꯁꯦ ꯀꯩ ꯍꯥꯏꯅꯤ ꯀꯃꯦꯟ ꯑꯣꯐ ꯇꯧꯁꯟꯈꯤꯕꯖꯥꯠꯅꯤꯗ ꯅꯝꯕꯗ ꯑꯩꯅ ꯄꯣꯜꯗꯣ ꯑꯦꯗ ꯇꯧꯒꯦ ꯍꯥꯏꯅ ꯀꯟꯅ ꯅꯝꯃꯤꯉꯩꯗꯨꯗ ꯀꯃꯦꯟꯗꯣ ꯑꯣꯐ ꯇꯧꯁꯟꯈꯤꯕ ꯃꯥꯜꯂꯦ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇ꯭ꯔꯕ ꯑꯗꯨ ꯁꯦꯠꯇꯤꯡꯗ ꯁꯦꯝꯗꯣꯛꯀꯦꯅ ꯇꯧꯕꯁꯨ ꯌꯥꯗꯕꯗ ꯑꯩꯅ ꯑꯃꯨꯛ ꯕꯦꯛ ꯆꯠꯊꯣꯛꯑꯒ ꯑꯃꯨꯛ ꯍꯧꯔꯦ ꯉꯁꯤꯗꯤ ꯃꯇꯠ ꯃꯇꯠ ꯇꯧꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ ꯅꯨꯡꯉꯥꯏꯕꯗꯤ ꯕ꯭ꯌꯨꯇꯤ ꯀ꯭ꯋꯤꯟ ꯍꯥꯏꯅ ꯑꯃ ꯌꯥꯎꯔꯤꯁꯦ ꯃꯥꯁꯦ ꯐꯦꯛ ꯑꯦꯀꯥꯎꯟ ꯑꯣꯏꯗꯣꯏꯔꯥ ꯐꯦꯛ ꯑꯥꯏ ꯗꯤ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤꯅꯣ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯑꯩꯅꯗꯤ ꯈꯪꯕ ꯃꯤꯗꯤ ꯑꯣꯏꯗ꯭ꯔꯦ ꯃꯥ ꯀꯃꯦꯟ ꯌꯥꯝ ꯇꯧꯔꯤ ꯑꯗꯣ ꯏꯅꯥꯎꯒꯤ ꯐꯣꯟꯗꯣ ꯌꯧꯔꯛꯇ꯭ꯔꯤꯕ꯭ꯔꯣ ꯑꯟꯕꯣꯛꯁꯤꯡ ꯇꯧꯁꯤꯀꯣ ꯍꯥꯏ ꯍꯣꯏ ꯑꯌꯥꯝꯕ ꯇꯧꯒꯗꯕꯅꯦ ꯑꯩ
ꯌꯧꯔꯛꯇ꯭ꯔꯤ ꯑꯗꯨꯒ ꯀꯩꯅꯣꯁꯨ ꯇꯧꯕ ꯍꯧꯖꯤꯛꯁꯦ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣ ꯈꯔ ꯁꯦꯝꯒꯦꯅ ꯇꯧꯋꯦ ꯑꯗꯨꯝꯕ ꯑꯩ ꯃꯥꯒꯤ ꯇ꯭ꯔꯦꯛ ꯇꯧꯕꯐꯥꯎ ꯁꯪꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯀꯗꯥꯏ ꯌꯧꯔꯛꯈ꯭ꯔꯕꯅꯣ ꯀꯔꯝ ꯀꯥꯟꯗ ꯌꯧꯔꯛꯀꯗꯣꯏꯅꯣ ꯌꯦꯡꯕꯗꯨꯐꯥꯎ ꯁꯪꯗꯗꯅ ꯂꯩꯔꯦ ꯑꯗꯣ ꯑꯩ ꯌꯦꯡꯉꯒ ꯌꯧꯔꯛꯄꯒꯗꯤ ꯁꯣꯏꯗꯅꯗꯤ ꯑꯩ ꯑꯟꯕꯣꯛꯁꯤꯡꯒꯤ ꯚꯤꯗꯤꯑꯣꯗꯤ ꯁꯣꯏꯗꯅ ꯍꯥꯞꯄꯛꯀꯅꯤ ꯁꯣꯏꯗꯅ ꯕ꯭ꯌꯨꯇꯤ ꯀ꯭ꯋꯤꯟ once again saying you looking handsome thank you so beauty queen मागी you know that you also know Hindi right एक मैं जानना चाहता हूँ कि तुमने कहा आपने कहा कि आप दिल्ली से हैं और असल में आप दिल्ली के रहने वाले हो और दूसरी जगह क्या ओके it's not a fake account it's a account that posts about the business world okay I haven't seen your account earlier so I was a little bit doubtful that you're not giving your I think it's a channel right you're posting in about these things नो दिल्ली से ही हूँ अच्छा आप दिल्ली से ही हो मैंने आपका चैनल पहले ऐसे देखा नहीं था इसलिए मुझे कोई आइडिया नहीं आपके चैनल में क्या आप डालते हो और आप कौन सी कैटेगरी में हो सो इसलिए बुरा मत माना ꯑꯩꯅ ꯀꯩꯅꯣꯗ ꯃꯌꯥꯝꯗꯁꯨ ꯁꯤꯒꯤ ꯂꯥꯏꯐꯁꯤꯗ ꯄꯣꯜ ꯑꯃꯗꯤ ꯑꯗꯨꯝ ꯍꯥꯞꯄꯁꯦ ꯃꯌꯥꯝ ꯆꯪꯉꯛꯄꯒꯗꯤ ꯎꯕꯤꯔꯝꯒꯅꯤꯀꯣ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯥꯏꯃꯤꯡꯗꯣ ꯑꯩ ꯇꯥꯏꯃꯤꯡꯁꯤꯗꯁꯨ ꯍꯪꯉꯕꯅꯤ ꯑꯗꯨꯒ ꯀꯩꯅꯣꯗꯁꯨ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯄꯣꯁꯇꯁꯨ ꯑꯩ ꯄꯣꯜ ꯑꯃ ꯍꯥꯞꯆꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯇꯥꯏꯃꯤꯡꯁꯤ ꯊꯦꯡꯅꯕ ꯈꯨꯗꯤꯡꯃꯛ ꯇꯥꯏꯃꯤꯡꯗꯣ ꯁꯤꯒꯤ ꯄꯣꯜꯁꯤ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯇꯥꯏꯃꯤꯡꯗꯣ ꯀ꯭ꯂꯤꯛ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯇꯥꯏꯃꯤꯡꯗꯣ ꯑꯩꯅ ꯈꯪꯉꯒ ꯃꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯄꯥꯝꯅꯕ ꯇꯥꯏꯃꯤꯡꯗꯣ ꯈꯜꯂꯀꯥꯟꯗ ꯑꯩ ꯂꯥꯏꯐꯁꯦ ꯃꯊꯪꯗꯒꯤꯗꯤ ꯑꯗꯨꯗ ꯑꯣꯏꯅ ꯇꯧꯅꯕ ꯍꯥꯏꯅ ꯑꯩ ꯈꯟꯕꯗꯨꯅ ꯑꯩ ꯃꯌꯥꯝꯗ ꯍꯪꯖꯕꯅꯦ ꯁꯤꯝꯇꯪ ꯃꯌꯥꯝꯅ ꯇꯥꯏꯃꯤꯡꯗꯨ ꯑꯝꯇꯪ ꯁꯖꯦꯁ ꯇꯧꯕ ꯑꯣꯏꯅ ꯄꯥꯝꯕ ꯇꯥꯏꯃꯤꯡꯗꯣ ꯀꯔꯝꯕꯗꯅ ꯍꯦꯟꯅ ꯐꯒꯗꯒꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯁꯪꯅꯕ ꯐ꯭ꯔꯤ ꯑꯣꯏꯕ ꯇꯥꯏꯃꯤꯡꯗ ꯑꯗꯣ ꯀ꯭ꯂꯤꯛ ꯑꯃꯨꯛꯇꯪ ꯇꯧꯁꯟꯕꯤꯔꯝꯃꯣ ꯕ꯭ꯌꯨꯇꯤ ꯀ꯭ꯋꯤꯟꯁ ꯏꯠꯁ ꯑꯣꯀꯦ so beauty can let me ask you one question have you heard about Manipur and I think most of the people who are in the mainland India including in Delhi, northern side, in the southern side of the country. They haven't heard about the Manipuri. When we go to the another states apart from the northeastern states of India, and people used to ask us like, where is Manipur? Which country? Are you using the same currency that we are using? That this kind of questions I face, and I have tired of answering the same question and answers from the last long time ago. So I I I just wanted to know whether you have heard about Manipur and do you did you have ever visited to Manipur earlier? ꯉꯁꯤꯒꯤ ꯂꯥꯏꯐꯁꯤꯗꯤ ꯃꯇꯠ ꯃꯇꯠ ꯇꯧꯕꯒꯤ ꯃꯤꯁꯨ ꯌꯥꯝ ꯌꯥꯝꯗ꯭ꯔꯦꯀꯣ ꯑꯗꯨꯒ ꯉꯁꯥꯏ ꯑꯍꯥꯟꯕ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯈꯔ ꯑꯗꯨꯝ ꯊꯦꯡꯅꯔꯝꯕ ꯃꯥꯜꯂꯦ ꯑꯗꯨꯝ ꯆꯪꯅꯔꯝꯕꯅꯦ ꯑꯗꯣ ꯑꯩꯅ ꯌꯥꯗꯕꯒꯤ ꯑꯃꯨꯛ ꯕꯦꯛ ꯆꯠꯊꯣꯛꯑꯀꯥꯟꯗ ꯑꯃꯨꯛ ꯅꯧꯅ ꯇꯧꯔꯛꯄꯁꯤꯗꯩꯁꯤꯗ ꯃꯁꯤꯡꯁꯦ ꯈꯪꯍꯟ ꯍꯟꯊꯈ꯭ꯔꯦ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯦ ꯅꯣꯡꯃꯗ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛꯇꯤ ꯆꯠꯇꯕꯅꯦꯕ ꯌꯨꯇ꯭ꯌꯨꯕꯀꯤ ꯑꯦꯜꯒꯣꯔꯤꯊꯝꯗꯁꯨ ꯑꯉꯛꯄ ꯑꯃꯅꯤ ꯚꯤꯗꯤꯑꯣꯒ ꯑꯅꯤ ꯊꯥꯒꯠꯄ ꯇꯥꯔꯒꯗꯤ ꯑꯍꯥꯟꯕꯒꯤ ꯚꯤꯗꯤꯑꯣ ꯅꯠꯇ꯭ꯔꯒ ꯑꯀꯣꯟꯕꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯗ ꯅꯣꯇꯤꯐꯤꯀꯦꯁꯟ ꯁꯕꯁꯀ꯭ꯔꯥꯏꯕꯔꯗ ꯐꯥꯎꯗ ꯌꯧꯗꯕꯒ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯅ ꯂꯥꯏꯚ ꯇꯧꯔꯤꯁꯤꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯤꯃꯗꯤ ꯑꯩꯅ ꯈꯟꯕꯗ ꯁꯨꯡꯌꯧ ꯌꯧꯗ꯭ꯔꯦꯅ ꯈꯜꯂꯦ ꯂꯥꯏꯚꯀꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯂꯥꯏꯚ ꯇꯧꯔꯛꯄꯗ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯦ ꯍꯣꯏ ꯑꯣꯜ ꯗ ꯇꯥꯏꯝ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯑꯦꯛꯇꯤꯞ ꯑꯣꯏꯕꯗꯤ ꯅꯠꯇꯦ ꯇꯥꯏꯃꯤꯡꯗꯨꯗ ꯁꯦꯝ ꯇꯥꯏꯃꯤꯡꯗꯀꯣ ꯑꯗꯨꯒ ꯀꯩ ꯍꯥꯏꯅꯤ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯦ ꯑꯦꯠꯂꯤꯁ 10% ꯐꯥꯎꯕ ꯑꯣꯔ 1% ꯐꯥꯎꯕ ꯐꯥꯅ ꯌꯧꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯂꯥꯏꯚ ꯇꯧꯕ ꯇꯥꯏꯃꯤꯡꯁꯦ ꯃꯤꯁꯦ ꯑꯌꯥꯝꯕꯅ ꯈꯨꯗꯛꯇꯗꯤ ꯊꯦꯡꯅꯗꯦ ꯑꯗꯨꯒ ꯀꯣꯟꯅ ꯊꯪꯗ ꯂꯥꯏꯚ ꯂꯣꯏꯈ꯭ꯔꯀꯥꯟꯗ ꯚꯤꯗꯤꯑꯣ ꯑꯣꯏꯅ
अपलोड तौरगा लेहौबा मतमदा थेंगनारगा येंगकपा अदुगा कमेंट तौरकपा याम थेंगनैयेबको तो मैंने अभी तक गया नहीं हूँ मणिपुर बट मुझे पता है अबाउट द सिटी ऑफ मणिपुर ओके सो व्हाट इज द सिटी यू हैव हर्ड अबाउट मणिपुर there are so many cities in Manipur and I think you are thinking Manipur is only a city. Manipur is not a city; it is a state, which is a state of India, and which was merged in after 1893 something. After no, it was merged 1951 52. I think I didn't remember the exact timing, but it was merged with India. It was a totally a whole independent kingdom, and it's a very beautiful and I wish you should visit Manipur once. ꯃꯤꯕ꯭ꯂꯤꯁ ꯃꯤꯜꯕꯤꯁ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯃꯣꯏꯔꯥꯡꯊꯦꯝ ꯕ꯭ꯔꯣ ꯍꯦꯛꯀꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯁꯦꯝꯕꯤꯔꯛꯑꯣ ꯍꯥꯏ ꯍꯣꯏ ꯑꯁꯤ ꯌꯥꯝꯅ ꯀꯩꯅꯣ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯀꯩꯅꯣ ꯑꯃꯈꯛꯅꯤ ꯇꯣꯄꯤꯛ ꯑꯃꯈꯛꯅꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯄꯨꯊꯣꯛꯄꯤꯔꯛꯏꯁꯤ ꯌꯥꯝ ꯐꯔꯦ ꯑꯩ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯁꯦꯝꯅꯕ ꯑꯩ ꯅꯣꯠ ꯇꯧꯁꯤꯟꯖꯔꯛꯀꯦ ꯃꯔꯝꯗꯤ ꯁꯥꯏꯕꯔ ꯁꯤꯀ꯭ꯌꯨꯔꯤꯇꯤꯁꯦ ꯍꯧꯖꯤꯛꯀꯥꯟ ꯑꯩꯈꯣꯏꯒꯤ ꯄꯔꯁꯣꯅꯦꯜ ꯗꯦꯇꯥꯁꯦ ꯃꯤ ꯑꯃꯒꯤ ꯗꯦꯇꯥꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅꯗꯤ ꯍꯧꯖꯤꯛꯀꯥꯟꯁꯦ ꯀꯩꯅꯣ ꯌꯥꯝ ꯇꯧꯅꯩꯗꯅꯀꯣ ꯃꯥꯒꯤ ꯀꯃꯦꯟ ꯑꯃꯁꯨ ꯂꯥꯛꯏ ꯄꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯃꯥꯅ ꯀꯃꯦꯟ ꯏꯔꯛꯏꯁꯤꯡꯁꯤ ꯇꯥꯕꯗ ꯑꯩꯗꯤ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯑꯃꯁꯨ ꯐꯥꯎꯔꯦ ꯍꯥꯏꯇꯥꯔꯦ ꯃꯥꯁꯦ ꯃꯅꯤꯄꯨꯔꯁꯦ ꯈꯪꯕꯗꯤ ꯁꯥꯔꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯁꯨꯡꯈꯪꯗꯤ ꯈꯪꯗꯕꯤꯗ ꯈꯪꯕ ꯁꯥꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯃꯥꯏꯁꯦ ꯃꯥꯒꯤ ꯆꯦꯅꯦꯜꯗꯁꯨ ꯑꯩꯈꯣꯏꯒꯤ ꯆꯪꯉꯛꯅꯕ ꯌꯦꯡꯉꯛꯅꯕ ꯍꯥꯏꯅ ꯀꯃꯦꯟ ꯇꯧꯕꯗꯤ ꯃꯥꯜꯂꯦ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯃꯤꯅ ꯑꯈꯪꯕ ꯃꯤꯅ ꯁꯥꯟꯅꯩꯔꯁꯨ ꯈꯪꯗ꯭ꯔꯦꯀꯣ ꯆꯞ ꯆꯥꯕꯗꯤ ꯑꯗꯣ ꯃꯥꯏ ꯀꯃꯦꯟꯁꯤ ꯀꯣꯟꯅ ꯄꯥꯔꯒꯦ ꯍꯧꯖꯤꯛꯀꯤ ꯁꯥꯏꯕꯔ ꯁꯤꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯇꯥꯡꯗꯣ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯇꯤ ꯁꯥꯏꯕꯔ ꯁꯤꯀ꯭ꯌꯨꯔꯤꯇꯤ ꯑꯦꯋꯦꯔꯅꯦꯁꯁꯤ ꯌꯥꯝ ꯀꯟꯅ ꯄꯤꯔꯤꯅꯀꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯥꯟ ꯃꯌꯥꯝ ꯈꯪꯅꯔꯝꯃꯅꯤ ꯌꯥꯝ ꯇꯥꯕ ꯍꯥꯏꯕꯨ ꯎꯅꯇ ꯂꯩꯔꯕꯗ ꯎꯃꯟꯗꯅ ꯋꯥꯁꯜꯂꯛꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯒꯤꯕꯂꯤ ꯀꯥꯏꯅꯒ ꯌꯥꯝ ꯇꯧꯋꯤꯗꯅ ꯑꯦ ꯑꯥꯏꯒꯤ ꯐꯣꯇꯣ ꯔꯤꯖꯦꯅꯦꯔꯦꯠ ꯇꯧꯕꯒꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯑꯦ ꯑꯥꯏꯗ ꯔꯤꯖꯦꯅꯦꯔꯦꯠ ꯇꯧꯍꯜꯂꯒ ꯐꯣꯇꯣ ꯑꯞꯂꯣꯗ ꯇꯧꯅꯕꯤ ꯑꯗꯩꯗꯤ ꯋꯥꯆꯞꯇ ꯄ꯭ꯔꯣꯐꯥꯏꯜ ꯊꯝꯕꯁꯨ ꯌꯥꯎꯔꯤ ꯁ꯭ꯇꯦꯇꯁ ꯊꯝꯕꯁꯨ ꯌꯥꯎꯔꯤ ꯃꯌꯥꯝ ꯌꯥꯎꯅꯔꯤꯗꯅꯀꯣ ꯑꯗꯨ ꯃꯌꯥꯝꯅꯗꯤ ꯑꯩꯈꯣꯏꯒꯤ ꯇꯦꯛꯅꯣꯂꯣꯖꯤ ꯑꯅꯧꯕ ꯑꯃ ꯊꯣꯛꯂꯛꯄꯗꯣ ꯑꯩꯒꯤ ꯀꯣꯃꯤꯛ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯄꯤꯛꯆꯔ ꯑꯃ ꯑꯦ ꯑꯥꯏꯗ ꯖꯦꯅꯦꯔꯦꯠ ꯇꯧꯔꯤꯍꯜꯂꯦ ꯌꯥꯝ ꯐꯖꯩ ꯀꯥꯏꯅꯒ ꯃꯌꯥꯝꯅꯗꯤ ꯄꯥꯝꯅꯅ ꯇꯧꯔꯤ ꯃꯗꯣ ꯑꯩꯗꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯇꯧꯍꯟꯅꯤꯡꯗꯦꯕꯀꯣ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯄꯥꯔꯁꯣꯅꯦꯜ ꯗꯇꯥ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯐꯣꯇꯣ ꯑꯩꯒꯤ ꯃꯤꯡ ꯑꯩꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯗꯩꯗꯤ ꯑꯩꯒꯤ ꯐꯣꯟ ꯅꯝꯕꯔ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯊꯦꯡꯅꯔꯝꯒꯅꯤꯗ ꯑꯩꯈꯣꯏ ꯐꯣꯟ ꯄꯥꯏꯔꯤꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯣꯟꯁꯦ ꯐꯣꯟ ꯇꯧꯔꯛꯑꯒ ꯂꯣꯟ ꯄꯥꯝꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯌꯥꯝ ꯑꯃ ꯀꯣꯜ ꯃꯌꯥꯝ ꯂꯥꯛꯏꯗꯅ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯅꯝꯕꯔꯗꯣ ꯑꯩꯈꯣꯏꯅꯗꯤ ꯃꯣꯏꯗ ꯑꯩꯒꯤ ꯅꯝꯕꯔ ꯏꯃꯥꯟꯅꯕꯗꯗꯤ ꯑꯦ ꯚꯥꯏ ꯅꯪ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯁ ꯑꯩ ꯅꯪ ꯅꯝꯕꯔꯗꯣ ꯈꯪꯗꯗꯅ ꯅꯝꯕꯔꯗꯣ ꯁꯦꯞ ꯂꯩꯇꯅ ꯇꯧꯔꯛꯇꯣꯏꯅꯦ ꯍꯥꯏꯅꯦꯕ ꯑꯗꯣ ꯃꯣꯏꯗꯤ ꯀꯃꯥꯏꯅ ꯑꯩꯒꯤ ꯅꯝꯕꯔꯁꯦ ꯈꯪꯉ ꯇꯧꯔꯛꯏꯅꯣ ꯁꯤꯅꯤ ꯑꯗꯨꯅ ꯃꯣꯏ ꯍꯦꯛꯇ ꯅꯝꯕꯔꯁꯦ ꯀꯣꯏꯊꯤ ꯊꯤꯔ ꯗꯥꯏꯜ ꯇꯧꯕ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯤꯡꯗꯒꯤ ꯍꯧꯔꯒ ꯑꯃꯗꯤ ꯍꯧꯔꯒ ꯃꯣꯏꯗ ꯏꯟꯐꯣꯔꯃꯦꯁꯟ ꯃꯌꯥꯝ ꯑꯃ ꯂꯩ ꯁꯨꯝꯕ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡꯁꯦ ꯒꯦꯗꯔ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯦꯀꯔꯁꯤꯡꯗꯨꯅꯒ ꯐꯣꯟꯒ ꯍꯦꯛ ꯇꯧꯔꯤꯁꯦ ꯁꯤ ꯑꯗꯨꯒꯨꯝꯕ ꯏꯟꯐꯣꯔꯃꯦꯁꯟ ꯆꯪꯉꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯒꯤ ꯀꯔꯤꯒꯨꯝꯕ ꯑꯦꯀꯥꯎꯟ ꯑꯃ ꯍꯦꯛ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯄꯥꯁꯋꯥꯔꯗ ꯗꯔꯀꯥꯔ ꯇꯥꯏ ꯑꯗꯣ ꯄꯥꯁꯋꯥꯔꯗꯁꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯩꯒ ꯃꯔꯤ ꯂꯩꯅꯕ ꯑꯗꯩꯗꯤ ꯑꯩꯒꯤ ꯃꯤꯡꯒꯨꯝꯕ ꯑꯗꯩ ꯑꯩꯒꯤ ꯑꯦꯗ꯭ꯔꯦꯁꯀꯨꯝꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯊꯝꯃꯤꯗꯅꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯊꯝꯕꯅꯦꯕ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯑꯩꯒ ꯃꯔꯤ ꯂꯩꯅꯕ ꯑꯩꯅ ꯅꯤꯡꯁꯤꯡꯒꯗꯕ ꯀꯥꯎꯔꯣꯏꯗꯕ ꯑꯩꯒ ꯈꯤꯇꯪ ꯑꯩꯉꯣꯟꯗ ꯃꯦꯃꯣꯔꯦꯕꯜ ꯑꯣꯏꯕ ꯑꯗꯨꯒ ꯄꯣꯠ ꯑꯃ ꯊꯝꯅꯩꯗꯅ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯦ ꯏꯟꯐꯣꯔꯃꯦꯁꯟ ꯃꯌꯥꯝꯁꯦ ꯑꯗꯨꯗꯒꯤꯅꯦꯕ ꯍꯦꯛ ꯇꯧꯕ ꯈꯣꯠꯄ ꯀꯥꯏꯅ ꯊꯣꯛꯂꯛꯏꯁꯦ ꯑꯗꯨꯅ ꯃꯗꯨꯗꯣ ꯑꯩ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯑꯩ ꯁꯦꯝꯅꯕ ꯁꯣꯏꯗꯅ ꯑꯩ ꯍꯣꯠꯅꯖꯔꯛꯑꯒꯦ ꯃꯥꯁꯤꯗ ꯑꯩ ꯍꯥꯏꯔꯤ ꯏꯠꯁ ꯑꯣꯀꯦ ꯃꯥ ꯅꯣ ꯀꯩꯅꯣꯒꯤ MI 15 ꯃꯤ 15 ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯌꯧꯔꯝꯃꯕꯅꯤ ꯂꯥꯏꯚꯇ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏ ꯍꯣꯏ ꯏꯌꯥꯝꯕ ꯉꯁꯥꯏꯒꯤꯗꯣ ꯌꯥꯝꯃꯝꯕꯅꯦ ꯃꯤ 53 ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞꯇꯨꯗ ꯂꯩꯕ ꯃꯤꯁꯤꯡꯁꯦ ꯌꯥꯝꯅ ꯆꯪꯉꯛꯑꯝꯗꯧ ꯃꯥꯜꯂꯦ ꯑꯩ ꯒ꯭ꯔꯨꯞꯇ ꯑꯩꯅ ꯁꯤꯌꯔ ꯇꯧꯈꯤꯕꯅꯦꯕꯀꯣ ꯑꯗꯨꯒ ꯉꯁꯥꯏ ꯑꯃꯨꯛ ꯕꯦꯛ ꯆꯠꯊꯣꯛꯄꯗꯨꯗ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯒꯨꯝ ꯇꯧꯔꯦ ꯁꯍꯤꯔ ꯑꯍꯃꯠꯅ iPhone 12 Pro 13 ꯀꯔꯝꯕꯅ ꯍꯦꯟꯅ ꯐꯒꯅꯤ iPhone 12ꯅ ꯍꯦꯟꯅ ꯐꯔꯅꯤ ꯑꯗꯨꯗꯤ ꯁꯍꯤꯔ ꯑꯍꯃꯠ ꯑꯗꯨꯒ ꯅꯨꯡꯊꯥꯡ ꯅ꯭ꯌꯨꯁꯅ ꯁꯦꯠ ꯍꯥꯏ ꯅꯨꯡꯊꯥꯡ ꯅ꯭ꯌꯨꯁ and another South Indian states I know also high. So beauty queens, you have told me that you heard about Manipur and where is Manipur. As I came to know by your comment that you are assuming Manipur is in the south and it's in the
one of the southern state in India, but totally you are got wrong. Manipur is in not in the southern part of the India. It is in the northeastern part of India. There is seven states in northeast India, including Manipur. So they are called seven sister. And most of the people who are living in mainland India, like in northern south and southern part of the country, they doesn't know about the exact location of the states, and they doesn't know about the people and the culture. Whenever I go and whenever I uh, see from many people from those states, and they used to ask me that where is Manipur and which country is that. So that is a totally a wonderful thing for me, that it's totally amazing that people who are living in the same country is not knowing about the another states of the entire country. And when we heard that kind of questions, it felt some little bit like awkward. It is not awkward, but सच में थोड़ा बहुत बुरा तो लगता है हमें, क्योंकि हमारे ही देश के लोग हमें नहीं जान रहे, तो दूसरे कंट्री के लोग तो क्या जानेंगे हमें. So I think you got wrong that Manipur is in the part of South India. So it's totally wrong. If you got wrong in that way, then you should search Google that where is Manipur and how Manipur is beautiful. Manipur is such a wonderful state. It is. It has so many natural beauties. I think you should visit once in Manipur. ꯑꯩꯈꯣꯏꯅꯁꯨ ꯀꯃꯥꯏꯅ ꯍꯧꯖꯤꯛꯇ ꯃꯤꯜꯕꯤꯁꯀ ꯃꯣꯏꯔꯥꯡꯊꯦꯝ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅꯁꯨ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯃꯤꯅꯁꯨ ꯀꯃꯥꯏꯅ ꯇꯧꯔꯛꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯃꯊꯪꯗ ꯁꯦꯝꯕꯤꯔꯛꯎ ꯍꯥꯏ. ꯕ꯭ꯔꯣꯒꯤꯁꯦ ꯑꯩꯈꯣꯏ ꯐꯣꯟꯒꯁꯦ ꯍꯦꯛ ꯇꯧꯅꯤꯡꯉꯛꯄꯒꯤ ꯃꯑꯣꯡ ꯃꯥꯜꯂꯦꯀꯣ. ꯑꯩꯈꯣꯏ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯑꯗꯒꯤ ꯀꯅꯥꯒꯨꯝꯕꯤ ꯍꯥꯏꯇꯥꯔꯦꯅꯦꯀꯣ, ꯑꯗꯩ ꯐꯣꯟꯒꯁꯦ ꯂꯣꯟꯅꯒ ꯍꯦꯛꯀ ꯇꯧꯔꯒ ꯃꯣꯏꯅ ꯀꯩꯗꯧꯔꯤ ꯀꯔꯤ ꯀꯔꯤ ꯌꯦꯡꯉꯤ ꯈꯪꯅꯤꯡꯉꯛꯄꯒꯤ ꯃꯑꯣꯡ ꯃꯌꯥꯝ ꯁꯨꯝ ꯃꯥꯜꯂꯛꯄ ꯍꯥꯏꯇꯥꯔꯦ. ꯑꯗꯣ ꯕ꯭ꯔꯣ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯇꯧꯕꯗꯨꯗꯤ ꯌꯥꯝ ꯀꯟꯅ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯝꯕꯒꯤ ꯃꯑꯣꯡꯗꯨꯗ ꯇꯧꯅꯤ ꯍꯥꯏꯕꯕꯨꯗꯤ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯁꯤꯀꯣ. ꯑꯗꯣ ꯑꯗꯨꯝꯕꯗꯨꯗꯤ ꯇꯧꯁꯨ ꯇꯧꯍꯟꯅꯤꯡꯗꯦ. ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯍꯦꯛꯀꯤꯡꯒꯤ ꯃꯇꯥꯡꯁꯤꯗ ꯍꯦꯟꯅ ꯈꯪꯅꯤꯡꯕ ꯅꯠꯇ꯭ꯔꯒꯅ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦꯀꯣ, ꯐꯤꯜ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯦꯛꯀꯤꯡꯒꯤꯁꯤ ꯀꯣꯔꯁ ꯇꯝꯕ ꯌꯥꯏꯀꯣ. ꯑꯗꯨꯒ ꯍꯦꯀꯔꯁꯀꯤꯁꯨ ꯑꯗꯨꯝ ꯖꯣꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯇꯥꯔꯦꯅꯦ, ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯇꯥꯔꯦ. ꯑꯩꯈꯣꯏꯒꯤ ꯒꯨꯒꯜꯒꯤ ꯁꯔꯚꯔ ꯑꯗꯩꯗꯤ ꯑꯦꯄꯜꯒꯤ ꯁꯔꯚꯔ ꯍꯦꯛ ꯇꯧꯔꯨꯕꯒꯤ ꯃꯤꯁꯤꯡꯗꯣ ꯃꯣꯏꯒꯤ ꯒ꯭ꯂꯤꯠꯁꯁꯤꯡꯗꯣ, ꯃꯣꯏꯒꯤ ꯑꯍꯣꯕ ꯀꯗꯥꯏꯗ ꯑꯍꯣ ꯑꯔꯥꯛ ꯂꯩꯕꯒꯦ ꯍꯥꯏꯗꯨ ꯄꯨꯊꯣꯛꯄ ꯉꯝꯕ ꯑꯗꯨꯝꯕ ꯍꯦꯀꯔꯁꯤꯡꯗꯣ ꯑꯗꯨꯝ ꯒꯨꯒꯜꯅ ꯑꯗꯩꯗꯤ ꯑꯗꯨꯒꯨꯝꯕ ꯑꯦꯄꯜ ꯀꯝꯄꯅꯤꯅ ꯂꯧꯁꯤꯜꯂꯀꯥꯟꯗ ꯃꯣꯏꯒꯤ ꯀꯝꯄꯅꯤꯗ ꯊꯕꯛ ꯖꯣꯕꯀ ꯇꯧꯍꯟꯗꯅ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥ ꯏꯟ ꯇꯔꯝꯁ ꯑꯣꯐ ꯀ꯭ꯔꯣꯔꯁ ꯄꯔ ꯑꯦꯅꯝꯒꯤ ꯄꯦꯀꯦꯠꯁꯀ ꯄꯤꯗꯅꯒ ꯃꯌꯥꯝ ꯑꯃ ꯇꯧꯕ ꯋꯥꯔꯤ ꯃꯌꯥꯝ ꯇꯥꯔꯝꯕꯅꯤꯀꯣ. ꯑꯗꯨꯝꯕ ꯑꯣꯏꯅ ꯇꯝꯕ ꯌꯥꯏ. ꯑꯗꯨꯕꯨ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯝ ꯌꯥꯏ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯝꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯕ ꯑꯐꯕꯔꯣꯝꯗ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯍꯥꯏꯇꯥꯔꯦ. ꯕ꯭ꯌꯨꯇꯤ ꯀ꯭ꯋꯤꯟꯁꯦ ꯑꯃꯨꯛ ꯀꯃꯦꯟ ꯇꯧꯔꯛꯏꯀꯣ. ꯃꯥ ꯍꯥꯏꯁꯦ ꯑꯥꯏ ꯗꯣꯟꯠ ꯅꯣ ꯃꯅꯤꯄꯨꯔꯤ ꯂꯦꯡꯒ꯭ꯋꯦꯖ ꯁꯣ ꯋꯦꯟ ꯌꯨ ꯁꯦ ꯃꯅꯤꯄꯨꯔꯤ ꯑꯥꯏ ꯀꯥꯟ ꯑꯟꯗꯔꯁꯇꯦꯟ ꯑꯦꯅꯤꯊꯤꯡ ꯍꯥꯏ. So Beauty Queen, I am doing my live session with my subscribers and followers who are already subscribed from the past few years in my channel. So I do regularly live session on Saturday and Sunday, and we used to talk that or daily matters and whatever. I just like chit chat with the friends. So I have to speak in Manipur because there are so many other viewers are also there in this live session, so that I have to answer their questions and answer. So I'm also replying your answer question. But as I told you, you told me that you heard about Manipur. Manipur is not a city; it's a state. I'm repeating the thing once again. So I think you should visit once. You just come to my state and see the beauty of the. I should recommend you one place. Uh, you know, After you visit to Manipur, you should go to Loktak Lake. Once you go and see the Loktak Lake, the beauty of nature, then you will be amazed that such a scenic beauty is there in the state of hilly state of the northeastern part of the India. It will be very, I think you will be very amazed when you see this, all the natural beauties in Manipur. Ravikantana bro haina ꯀꯧ ꯂꯩꯔꯦ ꯃꯥ ꯃꯈꯥꯗ ꯑꯩ ꯕ꯭ꯌꯨꯇꯤ ꯀꯨꯟꯒꯤ ꯃꯦꯁꯦꯖ ꯃꯥꯒꯤ ꯔꯤꯄ꯭ꯂꯥꯏꯁꯦ ꯀꯟꯅ ꯇꯧꯔꯤꯉꯩꯗꯀꯣ. ꯕ꯭ꯔꯣ ꯔꯤꯁꯦꯠ ꯇꯧꯈ꯭ꯔꯦ ꯐꯣꯟ ꯚꯤꯗꯤꯑꯣ ꯌꯥꯎꯗ꯭ꯔꯦ ꯀꯃꯥꯏꯅ ꯔꯤꯁꯇꯣꯔ ꯇꯧꯒꯅꯤ ꯍꯥꯏ.
ꯑꯗꯨꯅꯦ ꯕ꯭ꯔꯗꯔ ꯑꯩ ꯃꯃꯥꯡꯗꯁꯨ ꯑꯩ ꯍꯥꯏꯖꯈꯤꯕꯗ ꯑꯩ ꯍꯥꯏꯖꯈꯤꯕꯅꯤ ꯄꯟꯈꯤꯕꯅꯤꯀꯣ ꯔꯤꯁꯦꯛ ꯇꯧꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯗꯦꯇꯥꯁꯤꯡ ꯐꯣꯇꯣꯁ ꯚꯤꯗꯤꯑꯣꯁ ꯃꯦꯃꯣꯔꯤ ꯀꯥꯔꯠꯀꯨꯝꯕ ꯌꯥꯎꯔꯒꯗꯤ ꯑꯗꯨ ꯃꯌꯥꯝꯗꯣ ꯍꯥꯟꯅ ꯂꯧꯊꯣꯛꯄꯤꯔꯒ ꯇꯧ ꯗꯦꯇꯥ ꯂꯣꯏꯅ ꯃꯥꯡꯒꯅꯤ ꯍꯥꯏꯅ ꯑꯩ ꯍꯥꯏꯖꯕꯅꯤ ꯑꯗꯣ ꯃꯗꯨ ꯔꯤꯀꯣꯚꯔ ꯇꯧꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯒꯤ ꯔꯤꯀꯣꯚꯔ ꯇꯧꯕꯒꯤ ꯑꯣꯞꯁꯟꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯦꯝ ꯑꯃꯗ ꯀꯅꯦꯛ ꯇꯧꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯔꯤꯀꯣꯕꯔꯤ ꯇꯧꯅꯕꯒꯤ ꯇꯨꯜꯁꯤꯡ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤꯡ ꯂꯩꯕꯅꯦ ꯑꯗꯨꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯇꯧꯕ ꯅꯠꯇ꯭ꯔꯒꯗꯤ ꯈꯔ ꯋꯥꯅ ꯊꯣꯛꯑꯅꯤ. No, no, I am sorry. I know the state Manipur or Nagaland and Mizoram, Assam or other state in northeastern India. I just confused and say that it's South India. Don't mind. Okay, I never mind because you got wrong in that time, so you came to real and came to know that now that Manipur is in the part of the northeastern state of India. So it's a very beautiful state, as I told you. You know, people used to visit like for many places to visit in other countries. They used to spend time. They love to spend time in the hill states of other countries. Yes, they are going because they can afford to travel on that places. But I think, in my opinion, before going to the other countries, you should explore our country itself, and there are lots of beautiful places in our country itself, and most importantly in the northeastern state of India, in Meghalaya, in Manipur, in Assam and Arunachal Pradesh, Sikkim. There are lots of beauty. You can find many diverse, you know, scenic beauty of nature in these states. मैंने उलझा गया था तो गलती से साउथ इंडिया निकल गया. अच्छा, कोई बात नहीं. आपने अभी आपको मेमोराइज आ गया तो ये मणिपुर कौन सी जगह पर है, कहाँ पर है, सब आप रिमेम्बर कर सकते हो तो रिमेम्बर करिए. क्या कि प्रॉब्लम यही है कि मैंने जैसे कि पहले भी बताया, जब हम मणिपुर से बाहर निकलते हैं, हमारा शकल सूरत, हमारा बात करने का ढंग तरीका, कपड़े पहनने का तरीका ज़्यादातर मेनलैंड इंडिया के लोगों से थोड़ा बहुत तो अलग दिखते हैं. हम ये मानते हैं कि हम अलग दिखते हैं, लेकिन हम एकदम से अलग तो नहीं है, क्योंकि हम भी एक इंडिया के पार्ट ऑफ इंडिया है. और जब भी लोग जाते हैं, जब भी लोग पूछते हैं हमें कि कहाँ से हो, हम जब बताते थे मणिपुर से हूँ और वहाँ से हूँ, तो ये लोग पूछने लगते हैं कि ये मणिपुर कौन सी कंट्री है, ये मणिपुर कौन सी जगह है. और जब when we heard this kind of questions, I think हमें थोड़ी बहुत दिल में ना चुभने लगती है, चुभती है, क्योंकि जब हम बचपन में स्कूल जाते थे, हम पढ़ते थे, उसी समय हमें सिखाया जाता है कि हमारे इंडिया में, भारत में कितने स्टेट्स हैं, कितने उन स्टेट्स का कैपिटल क्या है, उन स्टेट्स में कौन कौन सी भाषा बोली जाती है और उनका ड्रेसेस स्टाइल कैसा होता है. बट थोड़ा बहुत तो हमें उसके बारे में नॉलेज दिया जाता है. अगर इसी तरह दूसरे स्टेट्स पर भी, दूसरे जगहों पर भी, मणिपुर के जो इंडिया के सभी स्टेट्स, जैसे कि मणिपुर हो गया, नागालैंड हो गया, असम हो गया, साउथ में हो गया तमिलनाडु, केरला, इन सभी के बारे में एक छोटा सा सिलेबस में एक छोटा सा लेसन भी बच्चों को सिखा देता है ना, तो आगे जाके ऐसा सवाल पूछने का मौका ही नहीं उठता, पैदा ही नहीं होता. So I think in other states syllabus, they are not covering the entire geography of India. So because of that, they are lack of this kind of awareness that there are lots of cultures, there are lots of people, lots of diverse peoples who are living in the same country. Because like in India, as per my far knowledge, mm, 1600 languages are recognized by the government of India. So we only come to know that I am being a Manipuri. I came to know I used to speak because Manipuri is my mother tongue, my native language. So Manipuri, Hindi, and English. I can understand somehow the South Indian languages. So likewise, hardly I can able to
read, write, and understand three languages. But in India, there are 1,600 languages are there. So when I heard the other language, I should not ask that which country is that, because I have some kind of awareness that there are lots of languages, lots of peoples in living, lots of tribals are living in the same country. So I just wanted to know, let the people about the entire geography of the country. That's the thing which I am sharing with you. ꯁ꯭ꯌꯥꯝ ꯃꯥꯏꯕꯝꯅ ꯃꯥꯒꯤ ꯋꯥꯔꯤꯗ ꯉꯁꯤꯗꯤ ꯑꯗꯨꯝ ꯂꯣꯏꯔꯅꯤ ꯈꯥꯏ ꯂꯩꯔꯦ ꯃꯥꯅ ꯍꯥꯏꯌꯦ. ꯍꯣꯏ ꯏꯌꯥꯝꯕ, ꯃꯥ ꯑꯗꯨꯝ ꯈꯥꯏꯕꯒꯤ ꯃꯑꯣꯡꯗꯣ ꯇꯧꯔꯦ. ꯑꯩꯗꯤ ꯑꯗꯨꯝ ꯈꯜꯂꯤꯅꯦ ꯁꯤ ꯑꯗꯨꯝ ꯃꯩꯇꯩ ꯃꯆꯥ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏ ꯑꯈꯪꯕ ꯃꯤꯅꯒꯀꯣ ꯑꯗꯨꯝ ꯁꯥꯟꯅꯔꯤꯕ ꯖꯥꯠꯂꯥ ꯀꯥꯏꯅ ꯑꯗꯨꯝ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯌꯦꯅ ꯈꯜꯂꯛꯄ ꯍꯥꯏꯇꯥꯔꯦ. ꯑꯗ ꯑꯩꯅ ꯐꯦꯛ ꯑꯦꯀꯥꯎꯟ ꯃꯥꯜꯂꯦꯅ ꯍꯥꯏ, ꯃꯥ ꯐꯦꯛ ꯑꯦꯀꯥꯎꯟ ꯅꯠꯇꯦꯅꯗꯤ ꯈꯨꯝꯃꯛꯑꯦ. ꯑꯗꯣ ꯑꯣꯏꯅꯤꯡꯕꯁꯨ ꯑꯣꯏꯔꯁꯅꯨ, ꯑꯗꯨꯝ ꯃꯥꯅ ꯃꯅꯤꯄꯨꯔꯒꯤ ꯃꯇꯥꯡꯗ ꯄꯜꯂꯛꯑꯕꯅꯤ, ꯍꯥꯏꯔꯛꯑꯕꯅꯤꯅ ꯑꯗꯨꯝ ꯈꯔꯗꯤ ꯑꯗꯨꯝ ꯈꯪꯍꯟꯒꯦꯗꯅ ꯑꯩ ꯑꯗꯨꯝ ꯍꯥꯏꯕꯅꯤ ꯃꯉꯣꯟꯗ. ꯀꯩ ꯍꯥꯏꯅꯤ, ꯀꯩꯒꯨꯝꯕ ꯁꯨꯛꯈꯪ ꯈꯪꯉꯝꯗꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯁꯦ ꯈꯖꯤꯛꯇꯪꯗꯤ ꯑꯩ ꯁꯨꯝ ꯈꯪꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ. ꯑꯗꯣ ꯃꯁꯤ ꯌꯥꯝꯗꯤ ꯆꯨꯝꯕ, ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤꯀꯣ. ꯃꯁꯤ ꯁꯦꯝꯗꯣꯛꯄꯁꯨ ꯈꯔꯗꯤ ꯋꯥꯅ ꯊꯣꯛꯒꯗꯕ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯝ ꯑꯩꯅ ꯑꯗꯨꯝ ꯊꯦꯡꯅꯕꯗ ꯑꯗꯣ ꯑꯩꯒꯤ ꯃꯤꯡꯁꯦ, ꯑꯩꯒꯤ ꯃꯅꯤꯡꯗ ꯑꯩ ꯃꯩꯇꯩꯑꯅ ꯑꯗꯨꯝ ꯇꯞꯄꯦꯕꯀꯣ. ꯑꯗꯣ ꯃꯤꯇꯩ ꯇꯞꯄꯁꯤ ꯑꯩꯒꯤ ꯃꯤꯡꯁꯤ ꯇꯥꯕ ꯀꯥꯟꯗ ꯃꯣꯏꯅ ꯀꯩ ꯂꯝꯗꯩꯅꯣ ꯍꯥꯏꯕ ꯀꯣꯏꯁꯟꯁꯦ ꯑꯗꯨꯝ ꯏꯂꯥꯏ ꯂꯥꯏꯅ ꯑꯗꯨꯝ ꯐꯪꯉꯤ. ꯃꯌꯥꯝꯗꯒꯤ ꯃꯤꯡꯁꯦ ꯈꯤꯇꯪ ꯇꯣꯞ ꯇꯣꯞꯄ ꯃꯥꯟꯅꯗꯕ ꯑꯃ ꯑꯣꯏꯔꯕꯅꯤꯅ ꯑꯗꯨꯝ ꯑꯩꯅ ꯃꯅꯤꯄꯨꯔꯗꯒꯤꯅꯤ ꯀꯥꯏꯅ ꯍꯥꯏꯕꯁꯦ, ꯃꯅꯤꯄꯨꯔꯁꯦ ꯀꯔꯝꯕ ꯀꯟꯇ꯭ꯔꯤꯅꯣ ꯀꯥꯏꯅ ꯍꯪꯉꯛꯄꯒꯨꯝꯕ, ꯑꯗꯒꯤ ꯅꯣꯏ ꯃꯅꯤꯄꯨꯔꯗ ꯀꯔꯝꯕ ꯄꯩꯁꯥ ꯁꯤꯖꯤꯟꯅꯩ, ꯀꯔꯦꯟꯁꯤꯁꯦ ꯀꯔꯝꯕ ꯁꯤꯖꯤꯟꯅꯩ ꯀꯥꯏꯅ ꯍꯪꯉꯛꯄꯒꯨꯝꯕ, ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯀꯣꯏꯁꯟ, ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯀꯣꯏꯁꯟ ꯌꯥꯝ ꯍꯪꯉꯛꯄ ꯌꯥꯎꯋꯦꯕ. ꯑꯩ ꯄꯥꯔꯁꯅꯦꯜꯂꯤ ꯑꯗꯨꯒꯨꯝꯕ ꯀꯣꯏꯁꯟ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯦꯕ. ꯑꯗꯨꯅ ꯑꯩ ꯃꯥꯒꯤ ꯈꯨꯠꯊꯥꯡꯗ ꯑꯇꯣꯞꯄ ꯌꯦꯡꯉꯛ ꯇꯥꯔꯒꯁꯨ ꯈꯔ ꯈꯪꯖꯍꯧꯁꯅꯕ ꯑꯩꯅ ꯍꯥꯏꯒꯦꯅ ꯌꯥꯎꯅ ꯍꯥꯏꯔꯕꯅꯦ ꯍꯥꯏꯇꯥꯔꯦ. ꯃꯔꯝꯗꯤ ꯑꯩꯈꯣꯏꯁꯨ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯅꯤ. ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯇꯝꯃꯛꯄ ꯃꯇꯝꯗ ꯏꯟꯗꯤꯌꯥꯗ ꯀꯟꯇ꯭ꯔꯤꯗ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯍꯧꯖꯤꯛꯇꯤ 28 29ꯕꯨ ꯌꯧꯈ꯭ꯔꯦꯀꯣ, ꯑꯗꯩꯗꯤ ꯑꯃꯨꯛ ꯊꯨꯒꯥꯏ ꯈꯣꯠꯀꯥꯏꯗꯅ ꯇꯧꯅ ꯁ꯭ꯇꯦꯠ ꯃꯌꯥꯝ ꯑꯅꯤ ꯑꯍꯨꯝ ꯊꯣꯛꯇꯅ ꯂꯩꯈ꯭ꯔꯦ. ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯩꯈꯣই ꯂꯣꯏꯅꯃꯛ ꯇꯝꯃꯛꯏ. ꯃꯗꯨꯒꯤ ꯀꯦꯄꯤꯇꯦꯜꯁꯤꯡ ꯇꯝꯃꯛꯏ, ꯀꯔꯝ ꯀꯔꯝꯕ ꯂꯦꯡꯒ꯭ꯋꯦꯖꯁꯤꯡ ꯂꯣꯜꯂꯤ ꯀꯥꯏꯅ ꯁꯨꯝ ꯇꯝꯕꯤꯗꯅ. ꯑꯗꯣ ꯃꯣꯏꯒꯤ ꯃꯄꯥꯟꯗ ꯍꯥꯏꯇꯥꯔꯦꯅꯦ, ꯃꯦꯟꯂꯦꯟ ꯏꯟꯗꯤꯌꯥꯁꯦ ꯏꯌꯥꯝꯕ ꯍꯣꯏꯁꯨ ꯑꯗꯨꯝ ꯊꯦꯡꯅꯕꯤꯔꯝꯒꯅꯤ. ꯃꯄꯥꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯂꯝꯗꯨ ꯈꯛꯇꯪꯒꯤ ꯇꯝꯕ, ꯑꯗꯩ ꯃꯔꯨꯑꯣꯏꯕ ꯏꯟꯗꯤꯌꯥꯒꯤ ꯈꯔ ꯈꯛ ꯇꯝꯕ ꯀꯥꯟꯗ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯨꯝꯕ ꯃꯅꯤꯄꯨꯔꯒꯨꯝꯕ ꯅꯣꯔꯠ ꯏꯁꯀꯨꯝꯕ ꯃꯤꯁꯤꯡ ꯑꯁꯤꯗꯤ ꯃꯁꯛꯐꯥꯎ ꯈꯪꯗꯕ, ꯀꯗꯥꯏ ꯂꯩꯒꯦꯕꯨ ꯈꯪꯗꯕ, ꯏꯟꯗꯤꯌꯥꯒꯤ ꯄꯥꯔꯠꯅꯦꯐꯥꯎ ꯈꯪꯗꯕ ꯌꯥꯝ ꯇꯧꯋꯦ. ꯑꯗꯨꯗꯨꯅ ꯃꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝ. ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅ ꯂꯥꯏꯚꯀꯤ ꯇꯥꯏꯃꯤꯡꯁꯦ, ꯑꯩꯅ ꯃꯌꯥꯝꯒꯤ ꯂꯥꯏꯚ ꯇꯥꯏꯃꯤꯡ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯕꯗ 8:30 9 ꯍꯥꯏꯅ ꯑꯩꯅ ꯄꯣꯜ ꯊꯝꯕꯁꯦ, ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅ 29% ꯃꯤ ꯃꯌꯥꯝꯁꯦ ꯄꯨꯡ ꯅꯤꯄꯥꯟꯗ ꯀ꯭ꯂꯤꯛ ꯇꯧꯔꯛꯑꯦ. ꯑꯗ 8:30ꯁꯤꯗꯁꯨ 29%, ꯑꯗꯨꯒ ꯔꯤꯃꯦꯅꯤꯡ 43%ꯁꯤꯅ 9 PM ꯁꯦꯂꯦꯛ ꯇꯧꯔꯛꯑꯦꯕꯀꯣ. ꯑꯗꯨꯅ ꯃꯌꯥꯝꯅ ꯌꯥꯝ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯅꯕ ꯇꯥꯏꯃꯤꯡꯁꯦ ꯄꯨꯡ 10ꯁꯤꯅ ꯑꯣꯏꯗꯣꯏꯔꯥ, ꯑꯗꯨꯅ ꯁꯤꯗ ꯑꯣꯏꯔꯒꯗꯤ ꯑꯩꯅ ꯁꯤꯒꯤ ꯇꯥꯏꯃꯤꯡꯁꯤ ꯇꯧꯅꯕ ꯍꯣꯠꯅꯔꯛꯀꯗꯣꯏꯅꯦꯕ. ꯑꯗꯣ ꯁꯤꯒꯤ ꯂꯥꯏꯚ ꯁꯦꯁꯟꯁꯤꯗꯁꯨ ꯅꯠꯇꯕꯤꯗ ꯑꯇꯣꯞꯄ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯄꯣꯁꯇꯁꯨ ꯊꯝꯈꯤꯕꯗꯣ ꯑꯗꯨꯗꯁꯨ ꯌꯦꯡꯈꯤꯅꯤ. ꯑꯗꯣ ꯃꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯒꯦꯅ ꯈꯜꯂꯤ, ꯑꯗꯨꯗ ꯌꯦꯡꯉꯀꯥꯟꯗ ꯂꯥꯏꯛ ꯇꯧꯒꯦꯅ. ꯁꯨꯝ ꯕ꯭ꯌꯨꯇꯤ ꯀꯨꯏꯟꯁꯦ ꯑꯃꯨꯛ ꯀꯣꯏꯁꯟ ꯇꯧꯔꯛꯑꯦꯅꯦ, ꯋꯥꯠꯁ ꯗ ꯃꯤꯅꯤꯡ ꯑꯣꯐ ꯃꯥꯒꯤ ꯏꯟ ꯃꯅꯤꯄꯨꯔ? ꯃꯥꯒꯤ is like his. There are lots of similar words like magi. We used to use this kind of words in the. It will be different. The same meaning of this word will be different when used in a different kind of sentence. Like there are lots of words. I think in Hindi also. हिंदी में भी बहुत सारे बातें हैं जो शब्द हैं, एक एक का मीनिंग, शब्द का आंसर ट्रांसलेट हिंदी में इंग्लिश, हिंदी टू इंग्लिश नहीं किया जा सकता. जैसे कि आपके इस्तेमाल करे हुए सेंटेंस के हिसाब से उसका जो मीनिंग होता है, वैसा ही बहुत सारी बातें हैं मणिपुर में भी. लेकिन अभी के लिए अभी जो मागी मागी मतलब उनके जैसा, लाइक हिस. ꯉꯁꯤꯒꯤ ꯂꯥꯏꯐꯁꯤꯗꯤ ꯈꯔꯗꯤ ꯃꯥ ꯅꯩꯔꯦ. ꯃꯥꯅ ꯑꯗꯨꯝ ꯇꯧ ꯂꯩꯔꯦ ꯀꯣꯏꯁꯟꯁꯦ. ꯒ꯭ꯌꯥꯟ ꯇꯥꯔꯤꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯥꯁꯨ ꯈꯪꯗ꯭ꯔꯦ, ꯁꯥꯟꯅꯔꯤꯕ꯭ꯔꯥꯁꯨ ꯈꯪꯗ꯭ꯔꯦ. ꯑꯈꯪꯕ ꯃꯤꯅ ꯇꯧꯔꯒꯁꯨ ꯇꯧꯖꯔꯁꯅꯨ, ꯃꯥꯁꯨ ꯑꯗꯨꯝ ꯁꯔꯨꯛ ꯌꯥꯔꯤꯕꯅꯤꯅ.
ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯑꯈꯪꯕ ꯈꯔ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯁꯤꯗꯩꯁꯤ ꯃꯉꯣꯟꯗ ꯑꯩꯅ ꯍꯧꯖꯤꯛꯇ ꯈꯨꯗꯛꯁꯤꯗ ꯍꯦꯛꯇ ꯃꯅꯤꯄꯨꯔꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯀꯔꯤ ꯇꯧꯕꯅꯣ ꯀꯃꯥꯏꯅ ꯍꯧꯔꯛꯄꯅꯣꯒꯤ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯂꯤꯔꯨꯔꯒꯁꯨ ꯃꯥꯅ ꯈꯪꯗꯧꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯑꯗꯨ ꯃꯌꯥꯝꯗꯨ ꯂꯤꯗꯅ ꯈꯪꯍꯟꯗꯅ ꯂꯩꯕꯒꯤ ꯃꯇꯝꯁꯨ ꯂꯩꯇꯕꯅꯤꯅ ꯍꯪꯉꯤꯕ ꯀꯣꯏꯁꯟꯁꯤꯡꯗꯨꯒꯤ ꯈꯔ ꯍꯥꯏꯐꯦꯠ ꯍꯥꯏꯐꯦꯠ ꯄꯥꯎꯈꯨꯝꯗꯤ ꯄꯤꯕꯤꯔꯒꯦ ꯑꯗꯣ ꯕꯦꯁꯤꯛ ꯑꯣꯏꯕ ꯀꯔꯤꯅꯣ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩ ꯈꯪꯍꯟꯒꯦꯅ ꯃꯥꯒꯤ ꯑꯟꯁꯔꯁꯦ ꯄꯥꯎꯈꯨꯝ ꯋꯥꯍꯪꯁꯦ ꯄꯥꯎꯈꯨꯝ ꯄꯤꯔꯕꯅꯤ ꯍꯥꯏꯇꯥꯔꯦ꯫ ꯁ꯭ꯌꯥꯝ ꯃꯥꯏꯕꯝꯅ ꯏꯌꯥꯝꯕꯅ ꯍꯥꯏꯔꯛꯏꯁꯦ ꯇꯥꯏꯃꯤꯡꯗꯤ ꯑꯗꯨꯝ ꯌꯥꯏ 9 PM ꯑꯣꯏꯔꯁꯨ ꯍꯥꯏꯁꯦ ꯍꯣꯏ ꯏꯌꯥꯝꯕ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯌꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯊꯦꯡꯉꯁꯨ ꯌꯥꯏ ꯃꯥꯄꯜ ꯃꯇꯨꯡꯗ ꯇꯔꯥ ꯇꯥꯔꯒ ꯇꯔꯥꯃꯥꯊꯣꯏ ꯇꯥꯔꯒ ꯑꯣꯏꯔꯁꯨ ꯑꯩꯉꯣꯟꯗꯗꯤ ꯈꯤꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯏꯅ ꯂꯩꯇꯦ ꯑꯗꯨ ꯑꯩꯅ ꯂꯥꯏꯚ ꯇꯧꯗꯣꯏꯕ ꯇꯥꯏꯃꯤꯡꯗꯣ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯒꯤ ꯇꯨꯝꯅꯕ ꯑꯗꯩꯗꯤ ꯀꯩ ꯍꯥꯏꯅꯤ ꯃꯌꯥꯝꯅ ꯌꯨꯇꯨꯞꯁꯦ ꯑꯦꯛꯇꯤꯞ ꯑꯣꯏꯗꯕ ꯇꯥꯏꯃꯤꯡꯗ ꯑꯣꯏꯇꯥꯔꯒꯗꯤ ꯈꯤꯇꯪ ꯚ꯭ꯌꯨꯋꯔꯁ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯁꯦꯁꯟꯁꯤꯗ ꯌꯥꯎꯔꯛꯀꯗꯕ ꯌꯦꯡꯉꯛꯀꯗꯕ ꯃꯤ ꯃꯁꯤꯡꯁꯦ ꯑꯗꯨꯝ ꯈꯔ ꯌꯥꯝꯅ ꯑꯗꯨꯝ ꯌꯦꯡꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯎꯍꯟꯅꯤꯡꯕ ꯑꯗꯨꯒꯤ ꯑꯗꯨꯝ ꯍꯪꯕꯅꯦ ꯑꯗꯨꯒ ꯊꯦꯡꯕ ꯉꯟꯕꯒꯤꯗꯤ ꯊꯣꯏꯗꯣꯛꯅ ꯑꯩꯉꯣꯟꯗꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ꯫ ꯑꯩ ꯈꯟꯕꯗ ꯑꯩꯒꯤ ꯐꯣꯟꯗꯤ ꯍꯧꯖꯤꯛꯀꯤ ꯅꯦꯠꯋꯥꯛꯁꯦ ꯑꯩ ꯁꯤꯝꯁꯦ ꯁꯤꯟꯗꯣꯛꯄꯗꯩꯗꯤ ꯈꯤꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯂꯩꯔꯝꯒꯗꯧꯕ ꯃꯥꯟꯗ꯭ꯔꯦ ꯌꯦꯡꯉꯤꯕ ꯃꯌꯥꯝꯁꯦ ꯉꯁꯥꯏ ꯑꯍꯥꯟꯕ ꯑꯗꯩꯗꯤ ꯅꯍꯥꯟꯉꯩ ꯃꯃꯥꯡꯒꯤ ꯁꯦꯇꯔꯗꯦ ꯁꯟꯗꯦꯗꯒ ꯂꯥꯏꯚ ꯇꯧꯕꯗꯣ ꯑꯗꯨꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯅꯦꯠꯋꯥꯛꯇꯣ ꯖꯤꯌꯣꯒꯤ ꯁꯤꯝ ꯑꯝꯗꯒꯤ ꯇꯧꯕꯗꯣ ꯑꯩ ꯍꯥꯟꯅꯗꯤ ꯄꯥꯏꯕ ꯖꯤꯌꯣ ꯁꯤꯝꯗꯣ ꯑꯗꯨꯝ ꯇꯧꯕꯅꯦ ꯑꯗꯣ ꯁꯤ ꯃꯐꯝ ꯑꯩꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯣꯀꯦꯁꯟꯁꯤꯗꯗꯤ ꯌꯥꯗ꯭ꯔꯦ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯅ ꯏꯌꯥꯔꯇꯦꯜ ꯑꯃ ꯁꯤꯟꯗꯣꯛꯑꯦ ꯑꯗꯣ ꯉꯁꯤꯗꯤ ꯔꯤꯀꯅꯦꯛꯀꯔꯗꯤ ꯀꯌꯥ ꯊꯣꯏꯅ ꯊꯥꯔꯛꯇ꯭ꯔꯦ ꯑꯗꯨꯝ ꯅꯦꯠꯋꯥꯛꯁꯦ ꯑꯗꯨꯝ ꯑꯩ ꯃꯌꯥꯝꯗ ꯑꯩꯅ ꯉꯥꯡꯉꯤꯁꯤꯡꯁꯦ ꯐꯖꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯝꯗꯧ ꯃꯥꯜꯂꯦꯅ ꯈꯜꯂꯦ ꯍꯌꯦꯡꯉꯩꯗꯤ ꯁꯤꯗꯒꯤ ꯑꯗꯨꯝ ꯇꯧꯔꯅꯤ ꯃꯇꯨꯡꯗꯒꯤꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯇꯅꯕ꯫ ꯉꯁꯤꯗꯤ ꯃꯤ ꯃꯁꯤꯡꯁꯨ ꯌꯥꯝ ꯌꯥꯝꯗ꯭ꯔꯦꯀꯣ ꯑꯗꯨꯒ ꯇꯥꯏꯃꯤꯡꯁꯤꯁꯨ ꯊꯦꯡꯁꯨ ꯌꯥꯝ ꯊꯦꯡꯉꯦ 10 ꯃꯈꯥꯏ ꯇꯥꯁꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯍꯣꯏ ꯑꯗꯨꯝ ꯌꯦꯡꯕꯤꯕ ꯑꯗꯨꯝ ꯂꯥꯏꯚ ꯁꯦꯁꯟꯁꯦ ꯑꯗꯨꯝ ꯌꯥꯎꯕ ꯑꯗꯨꯝ ꯌꯥꯎꯕꯗꯤ ꯌꯥꯎꯔꯤ ꯃꯤ ꯑꯗꯨꯝ ꯑꯗꯨꯕꯨ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯀꯥꯟꯗ ꯂꯣꯏꯁꯟꯅꯕ ꯇꯧꯔꯒꯦꯅ ꯈꯜꯂꯦ ꯑꯗꯨꯅ ꯁꯤꯌꯥꯝꯃꯩꯕꯝꯅ ꯏꯌꯥꯝꯕꯅ ꯑꯃꯨꯛ ꯍꯥꯏꯕꯤꯔꯛꯏꯁꯦ ꯁꯤꯅ ꯐꯔꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯦ ꯅꯍꯥꯟꯈꯩꯗꯤ ꯌꯥꯝ ꯆꯞꯄꯅꯦ ꯚꯤꯗꯤꯑꯣ ꯌꯦꯡꯕꯗ ꯍꯥꯏ ꯍꯣꯏ ꯅꯍꯥꯟꯉꯩꯗꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯗꯨꯝ ꯑꯩꯉꯣꯟꯗꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯑꯦ ꯑꯗꯨꯝ ꯀꯃꯦꯟꯗꯁꯨ ꯏꯔꯛꯑꯦ ꯃꯌꯥꯝꯅ ꯁꯨꯝ ꯍꯥꯏꯕꯤꯔꯛꯑꯦ ꯌꯥꯗ꯭ꯔꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅ ꯆꯞꯄꯦ ꯌꯦꯡꯕ ꯌꯥꯗ꯭ꯔꯦꯅ ꯑꯗꯣ ꯉꯁꯤꯗꯤ ꯊꯣꯏꯅ ꯀꯅꯥꯝꯇꯅ ꯍꯥꯏꯔꯛꯇ꯭ꯔꯦ ꯑꯗꯨꯝ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯂꯩꯇ꯭ꯔꯕ ꯃꯥꯜꯂꯦ ꯁꯤꯝꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯍꯥꯞꯄꯤꯕ ꯁꯤꯝꯁꯦ ꯁꯤꯁꯤꯅ ꯑꯦꯌꯥꯔꯇꯦꯜꯒꯤ ꯁꯤꯝꯅꯤ ꯑꯗꯨꯒ ꯑꯦꯌꯥꯔꯇꯦꯜꯒꯤ ꯁꯤꯝꯗꯒꯤ ꯁꯤꯖꯤꯟꯅꯔꯦ ꯍꯥꯏꯇꯥꯔꯦ ꯃꯃꯥꯡꯒꯤꯗꯨꯅ ꯉꯁꯥꯏꯉꯩ ꯇꯧꯕ ꯅꯍꯥꯟꯉꯩ ꯇꯧꯕꯗꯨꯅ ꯅꯣꯏ ꯖꯤꯌꯣꯒꯤ ꯁꯤꯝꯗꯒꯤ ꯇꯧꯕꯅꯦ ꯑꯗꯨꯅ ꯖꯤꯌꯣꯒꯤ ꯁꯤꯝꯗꯨꯒꯤ नेटवर्क ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯗ꯭ꯔꯦ सुनने नुंगाइत्रे ब्यूटी क्वीन गुड नाइट भाई बहुत रात हो गई है हाँ ब्यूटी क्वीन मेरे ख्याल से अभी आपने कहा कि आप दिल्ली में हो दिल्ली से हो दिल्ली में तो शायद मेट्रो सिटी में 10 साढ़े 10 का रात उतना ज़्यादा रात देर का रात तो नहीं हुआ है लेकिन फिर भी आपके हिसाब से आपकी आप कौन सा काम करते हो और आप कब सोते हो उसके हिसाब से तो रात हो गया होगा लेकिन उतना ज़्यादा लेट नाइट नहीं है अभी मेरे हिसाब से मेट्रो सिटीज़ में रात में कभी लोग सोते नहीं है सो फॉर यू ओनली आई एम सेइंग गुड नाइट ꯕꯤꯅꯥꯎ ꯋꯥꯍꯦꯡꯕꯝꯅ ꯅꯪ ꯏꯕꯨꯡꯉꯣ ꯁꯦꯝꯁꯪ A56ꯀ M56ꯀ ꯀꯅꯥꯅ ꯍꯦꯟꯅ ꯐꯒꯦ ꯍꯥꯏ ꯏꯌꯥꯝꯕ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ A56ꯅ ꯍꯦꯟꯅ ꯐꯩ ꯃꯥꯒꯤ ꯏꯁꯄꯦꯁꯤꯐꯤꯀꯦꯁꯟ ꯑꯗꯨꯒ ꯃꯉꯣꯟꯗ ꯃꯔꯨꯑꯣꯏꯅ ꯃꯥꯒꯤ ꯌꯥꯎꯔꯤꯕ ꯀꯩꯅꯣꯁꯦ ꯄ꯭ꯔꯣꯁꯦꯁꯔ ꯑꯗꯨꯒ ꯃꯥꯒꯤ
A series की target audience की मागी फोन दे मतुंग इन A56 ने खितंग फैयेना लौजे। अच्छा, मैं बहुत जल्दी ही सो जाती हूँ, सब सुबह सुबह उठने पड़ते हैं इसलिए। अच्छा, आप ठीक है, आपके हिसाब से, जब मेरे हिसाब से भी सभी के लिए रात को जल्दी सोना चाहिए और वो सुबह जल्दी उठना चाहिए। देयर इज nursery rhymes also there is I used to remember that nursery rhymes early to bed and early to rise makes a man healthy, wealthy, and wise. It's I used to remember all that thing always because रात जल्दी सोना और रात सुबह जल्दी उठना ये सबसे अच्छी और सबसे अच्छी आदतों में से एक है। और ये रात का नींद जो है ना, रात पर आप रात में 1 घंटे भी सो या फिर 2 घंटे भी सो, उसका नींद दिन में आप चाहे कितना 5 बजे सो या 6 बजे सो, उसके नींद के बराबर कभी नहीं हो सकता। सो यू हैव टू गो, रात को जल्दी सोना और जल्दी उठने का आपका आदत जो है बहुत अच्छी आदत है। ꯑꯗꯨꯗꯤ ꯃꯌꯥꯝꯁꯦ ꯑꯩ ꯂꯥꯏꯐꯁꯦ ꯑꯩ ꯍꯧꯖꯤꯛ 30 ꯆꯠꯂꯦꯀꯣ, 35 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯩ ꯂꯣꯏꯁꯟꯅꯕ ꯇꯧꯖꯔꯒꯦ ꯂꯥꯏꯐ ꯁꯦꯁꯟꯁꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ꯫ ꯃꯇꯨꯡꯗꯗꯤ ꯑꯃꯨꯛ ꯃꯇꯨꯡꯗꯒꯤꯗꯤ ꯂꯥꯏꯐꯁꯦ ꯍꯧꯔꯛꯄꯒ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯂꯩꯔꯔꯣꯏꯅ ꯈꯜꯂꯦ ꯑꯩ ꯁꯤꯝ ꯅꯦꯠꯋꯥꯛꯁꯦ ꯁꯤꯟꯇꯣꯛꯑꯕꯅꯤꯅ꯫ ꯑꯗꯨꯒ ꯃꯇꯝ ꯆꯥꯅ ꯇꯥꯏꯃꯤꯡ ꯑꯩ ꯍꯧꯖꯤꯛ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯇꯧꯔꯤꯕ ꯄꯣꯜ ꯇꯥꯏꯃꯤꯡꯁꯤ ꯌꯦꯡꯉꯀꯥꯟꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯁꯤꯗꯗꯤ ꯄꯨꯡ 10ꯗꯅ ꯍꯦꯟꯅ ꯃꯌꯥꯝꯅ ꯍꯦꯟꯅ ꯁꯖꯦꯁ ꯇꯧꯕꯤꯔꯛꯑꯦ ꯍꯥꯏꯇꯥꯔꯦꯀꯣ꯫ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅ ꯃꯌꯥꯝꯅ ꯍꯥꯏꯔꯤꯁꯦ ꯄꯨꯡ 10ꯗꯅ ꯐꯅꯤꯅ ꯍꯥꯏꯔꯦ꯫ ꯑꯗꯨꯒ ꯑꯩ ꯑꯃ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯄꯣꯁꯇꯁꯨ ꯌꯦꯡꯒꯦ ꯀꯔꯝꯕꯅ ꯍꯦꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯃꯌꯥꯝꯅ ꯁꯖꯦꯁ ꯇꯧꯔꯛꯀꯦꯅ, ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯁꯣꯏꯗꯅ ꯃꯈꯣꯏꯗꯒꯤ ꯇꯥꯏꯃꯤꯡꯗꯨꯗ ꯃꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯁꯖꯦꯁ ꯇꯧꯕꯤꯔꯛꯄ ꯇꯥꯏꯃꯤꯡꯗꯨꯗ ꯑꯩ ꯌꯦꯡꯉꯀꯥꯟꯗ ꯃꯊꯪꯗꯒꯤꯗꯤ ꯁꯣꯏꯗꯅ ꯑꯩ ꯇꯧꯅꯕ ꯍꯣꯠꯅꯔꯛꯑꯒꯦ꯫ ꯌꯥꯝ ꯃꯥꯏꯕꯝꯅ ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯣ ꯏꯅꯥꯎꯕ ꯍꯥꯏ꯫ ꯏꯌꯥꯝꯕ ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯔꯦ, ꯑꯩ ꯆꯥꯛ ꯆꯥꯔꯒ ꯑꯣꯏꯅ ꯂꯥꯏꯚ ꯇꯧꯔꯛꯑꯕꯅꯦ꯫ ꯆꯥꯛ ꯆꯥꯗꯕꯤꯗ ꯂꯥꯏꯚ ꯇꯧꯕꯗꯣ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯆꯥꯛ ꯂꯥꯝꯕ ꯌꯥꯝ ꯌꯥꯎꯋꯦꯕ꯫ ꯑꯗꯨꯅ ꯍꯥꯟꯅ ꯆꯥꯊꯣꯛꯑꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯉꯁꯤꯗꯤ ꯀꯨꯏꯅ ꯀꯔꯝ ꯀꯥꯟꯐꯥꯎ ꯇꯧꯔꯁꯤꯒꯦꯅ ꯈꯜꯂꯒ ꯆꯪꯉꯛꯑꯕꯅꯦ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨꯗꯤ ꯃꯌꯥꯝꯗ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯑꯩ ꯑꯃꯨꯛꯇꯪꯒ ꯍꯥꯟꯅ ꯅꯤꯡꯁꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ, ꯆꯦꯅꯦꯜꯁꯤꯗ ꯀꯔꯝꯕ ꯃꯈꯜꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯅꯤꯡꯕ, ꯁꯦꯝꯍꯟꯅꯤꯡꯕ, ꯑꯗꯩ ꯆꯦꯅꯦꯜꯁꯤꯗ ꯑꯩꯅ ꯁꯦꯝꯃꯤꯕ ꯚꯤꯗꯤꯑꯣꯁꯤꯗ ꯑꯋꯥꯠꯄ ꯂꯩꯕꯗ ꯍꯥꯞꯍꯟꯅꯤꯡꯕ, ꯁꯦꯝꯗꯣꯛꯍꯟꯅꯤꯡꯕ, ꯁꯖꯦꯁ ꯇꯧꯅꯤꯡꯕ, ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯀꯩꯁꯨ ꯈꯟꯕꯤꯗꯅ ꯍꯥꯏꯇꯥꯔꯦ, ꯌꯥꯝꯅ ꯀꯟꯁꯇ꯭ꯔꯛꯇꯤꯞ ꯑꯣꯏꯕ ꯐꯤꯗꯕꯦꯛꯅꯦ ꯍꯥꯏꯅ ꯑꯩ ꯑꯗꯨꯝ ꯂꯧꯖꯒꯦ꯫ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯑꯄꯥꯝ ꯄꯥꯝꯗꯗꯣ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ꯫ ꯑꯗꯨꯒꯤ ꯀꯃꯦꯟꯇꯨ ꯌꯦꯡꯉꯒ ꯄꯥꯔꯒ ꯑꯩꯅ ꯊꯦꯡꯅꯈꯤꯕꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯁꯨ, ꯑꯗꯒꯤ ꯁꯦꯝꯒꯗꯕꯗ ꯁꯦꯝꯍꯟꯅꯤꯡꯕ ꯂꯩꯔꯒꯁꯨ, ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯌꯥꯝ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯔꯀꯥꯟꯗ ꯑꯩꯅ ꯉꯝꯃꯤꯈꯩꯗꯤ ꯑꯗꯨꯝ ꯑꯩ ꯚꯤꯗꯤꯑꯣꯗꯤ ꯑꯗꯨꯝ ꯁꯦꯝꯒꯦꯅ ꯑꯗꯨꯃꯥꯏꯅ ꯈꯟꯖꯔꯦ꯫ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯄꯗꯣ ꯑꯗꯨꯝ ꯇꯧꯁꯟꯕꯤꯔꯛꯑꯣ꯫ ꯃꯗꯨꯒꯤ ꯀꯃꯦꯟꯁꯤꯡꯗꯨꯗ ꯄꯥꯔꯒ ꯃꯌꯥꯝꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯛꯄꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯍꯦꯟꯅ ꯍꯦꯟꯅ ꯑꯩ ꯁꯦꯝꯕ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨꯒ ꯇꯥꯕꯨꯅꯨꯡ ꯍꯧꯖꯤꯛꯇ ꯀꯃꯦꯟ ꯑꯃ ꯇꯧꯔꯛꯏ, ꯕ꯭ꯔꯣ ꯄꯋꯥꯔ ꯕꯦꯡꯛꯗꯒꯤ ꯆꯥꯔꯖ ꯇꯧꯕꯁꯦ ꯐꯣꯟ ꯁꯣꯛꯄ꯭ꯔꯣ ꯍꯥꯏ꯫ ꯄꯋꯥꯔ ꯕꯦꯡꯛꯗꯒꯤ ꯆꯥꯔꯖ ꯇꯧꯕꯁꯦ ꯐꯣꯟ ꯁꯣꯛꯄ ꯍꯥꯏꯕꯗꯤ ꯑꯗꯨꯃꯥꯏꯅꯗꯤ ꯗꯥꯏꯔꯦꯛꯇꯤ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯄꯋꯥꯔ ꯕꯦꯡꯛꯗꯒꯤ ꯆꯥꯔꯖ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯕꯦꯇ꯭ꯔꯤꯁꯦ ꯈꯤꯇꯪ ꯕꯦꯛꯑꯞ ꯋꯥꯠꯄ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯋꯦꯕꯀꯣ꯫ ꯃꯔꯝꯗꯤ ꯉꯁꯥꯏꯒꯤ ꯐꯣꯟꯗꯨꯒꯤ ꯄꯥꯔꯇꯤꯀꯨꯂꯔ ꯐꯣꯟ ꯑꯃꯒꯤ ꯆꯥꯔꯖꯔꯁꯦ ꯑꯩꯈꯣꯏ 33 ꯋꯥꯠ, 25 ꯋꯥꯠ, 40 ꯋꯥꯠ, ꯍꯧꯖꯤꯛꯇꯤ 80 ꯋꯥꯠ, 90 ꯋꯥꯠ ꯃꯌꯥꯝ ꯂꯩꯔꯦꯗꯅꯀꯣ꯫ ꯑꯗꯨꯃꯥꯏꯅ ꯆꯥꯔꯖ ꯇꯧꯕ ꯃꯥꯒꯤ ꯆꯥꯔꯖꯇꯣ ꯁ꯭ꯄꯤꯠꯇꯣ ꯊꯨꯅꯁꯨ ꯆꯪꯕ, ꯑꯗꯨꯒ ꯃꯥꯒꯤ
ꯃꯥꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯑꯦꯃꯥꯎꯟꯗꯣ ꯃꯥꯒꯤ ꯋꯥꯠ ꯕꯦꯇ꯭ꯔꯤꯗꯨꯒꯤ ꯃꯥꯒꯤ ꯕꯦꯇ꯭ꯔꯤ ꯑꯃꯁꯨꯡ ꯆꯥꯔꯖꯔ ꯑꯅꯤꯗꯨꯒꯤ ꯀꯣꯝꯕꯤꯅꯦꯁꯟꯗꯣ ꯆꯥꯟꯅꯅ ꯁꯦꯝꯕꯅꯤꯅ ꯀꯝꯄꯅꯤꯅ ꯑꯗꯨ ꯄꯋꯥꯔ ꯕꯦꯡꯒꯨꯝꯕꯗꯗꯤ ꯃꯦꯛꯁꯤꯃꯝ ꯑꯩꯅ ꯁꯨꯝ ꯎꯕꯗ 20 ꯋꯥꯠ 25 ꯋꯥꯠ ꯑꯁꯤꯒꯨꯝꯕꯁꯤꯅ ꯍꯦꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯕ ꯋꯥꯠ ꯑꯣꯏꯔꯦ 18 ꯋꯥꯠꯀꯨꯝꯕꯁꯤꯅꯀꯣ ꯐꯥꯁ ꯆꯥꯔꯖꯤꯡ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯑꯗꯨꯅ ꯕꯦꯇ꯭ꯔꯤꯗꯣ ꯌꯥꯝ ꯇꯞꯅ ꯆꯪꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛꯀ ꯉꯁꯥꯏꯒꯤ ꯑꯅꯤꯗꯨꯒꯤ ꯀꯣꯝꯕꯤꯅꯦꯁꯟ ꯃꯥꯒꯤ ꯀꯣꯜꯀꯣꯝꯒꯤ ꯀ꯭ꯋꯤꯛ ꯆꯥꯔꯖ ꯍꯥꯏꯅ ꯂꯩꯗꯣ ꯀ꯭ꯋꯤꯛ ꯆꯥꯔꯖ 3 ꯑꯗꯩ 4 ꯍꯥꯏꯅ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯌꯧꯈ꯭ꯔꯦ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯗꯨꯝꯕꯒꯤ ꯆꯥꯔꯖꯤꯡꯒꯤ ꯀꯦꯄꯥꯁꯤꯇꯤ ꯑꯗꯨ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯈꯦꯠꯅꯕꯒꯤ ꯃꯥꯒꯤ ꯕꯦꯀꯞꯇꯣ ꯈꯤꯇꯪꯗꯤ ꯋꯥꯠꯄ ꯑꯗꯨꯃꯥꯏꯅ ꯊꯣꯛꯑꯦ ꯑꯗꯨꯒ ꯐꯣꯟꯗ ꯇꯁꯦꯡꯅ ꯁꯣꯛꯍꯟꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯑꯗꯨꯃꯛꯇꯤ ꯁꯣꯛꯍꯟꯕꯗꯤ ꯂꯩꯇꯦ꯫ ꯑꯗꯨꯗꯤ ꯃꯌꯥꯝꯁꯦ ꯑꯩ 34 ꯀꯣ ꯑꯩ 35ꯇ ꯂꯣꯏꯁꯤꯟꯖꯔꯒꯦ ꯀꯌꯥ ꯀꯃꯦꯟ ꯇꯧꯕꯤꯒꯗꯕ ꯍꯥꯏꯗꯤ ꯀꯩꯅꯣꯝ ꯑꯗꯨꯝ ꯋꯥꯔꯤ ꯀꯩꯅꯣ ꯍꯪꯅꯤꯡꯒꯗꯕ ꯍꯪꯕ ꯂꯩꯔꯁꯨ ꯑꯗꯨꯝ ꯍꯥꯏꯖꯟꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩ ꯂꯥꯏꯚꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯖꯔꯒꯦ꯫ ꯁ꯭ꯌꯥꯃꯩꯕꯝ ꯏꯌꯥꯝꯕꯅ ꯍꯥꯏꯁꯦ ꯐꯣꯟ ꯑꯅꯧꯕ 2005ꯗ ꯊꯣꯛꯂꯛꯄꯁꯤꯡꯒꯤ ꯚꯤꯗꯤꯑꯣ ꯃꯈꯜ ꯁꯨꯅ ꯁꯦꯝꯁꯦ ꯄ꯭ꯔꯥꯏꯁꯇꯤ ꯃꯤ ꯃꯤꯒꯤ ꯑꯄꯥꯝꯕꯅꯤ ꯍꯥꯏ꯫ ꯍꯣꯏ ꯑꯩ 2025ꯇ ꯊꯣꯛꯄ ꯍꯣꯏ ꯑꯗꯨꯃꯥꯏꯅꯁꯨ ꯇꯧꯔꯁꯨ ꯌꯥꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯕꯖꯦꯠ ꯔꯦꯟꯖꯁꯦ ꯂꯨꯄꯥ ꯂꯤꯁꯤꯡ ꯇꯔꯥꯗꯒꯤ ꯍꯧꯔꯀꯥꯟꯗꯀꯣ ꯂꯨꯄꯥ ꯂꯤꯁꯤꯡ ꯌꯥꯡꯈꯩ ꯐꯥꯎꯒꯤ ꯔꯦꯟꯖꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯂꯩꯕ ꯐꯣꯟꯁꯤꯡꯁꯦ ꯑꯃꯃꯝꯇ ꯑꯣꯏꯔꯁꯨ ꯑꯩꯅ ꯍꯥꯏꯗꯤ ꯑꯩꯅ ꯐꯣꯟ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯀꯝꯄꯤꯌꯔ ꯇꯧꯔꯀꯥꯟꯗ ꯁꯤꯅ ꯐꯩꯌꯦꯅ ꯈꯟꯕ ꯑꯃꯃꯝꯗ ꯑꯣꯏꯔꯁꯨ ꯈꯟꯒꯠꯂꯛꯄꯗ ꯑꯗꯨꯝ ꯐꯣꯟꯁꯦ 10 ꯇꯔꯥꯃꯉꯥ 20 25 30 ꯅꯤꯐꯨ ꯌꯥꯡꯈꯩ ꯁꯨꯝ ꯈꯟꯒꯠꯂꯛꯄ ꯃꯇꯝꯁꯤꯗ ꯐꯣꯟꯁꯦ ꯑꯗꯨꯝ ꯃꯁꯤꯡ ꯑꯗꯨꯝ ꯌꯥꯝꯃꯦꯕ ꯑꯗꯨꯅ ꯚꯤꯗꯤꯑꯣꯗ ꯃꯌꯥꯝ ꯑꯃ ꯆꯟꯅꯩꯁꯟꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯇꯧꯗꯕꯅꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯌꯦꯡꯉꯒꯦ ꯂꯤꯁꯤꯡ 10ꯗꯩꯅ ꯌꯥꯡꯈꯩ ꯁ꯭ꯋꯥꯏꯐꯥꯎꯒꯤ ꯔꯦꯟꯖꯁꯤꯗꯀꯣ ꯑꯗꯨꯝ ꯀꯔꯝꯕ ꯐꯣꯟꯅ ꯐꯩ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯂꯧꯈꯠꯂꯀꯥꯟꯗ ꯑꯩ ꯃꯈꯜ ꯁꯨꯅ ꯑꯩ ꯍꯥꯞꯄꯒ ꯁꯦꯝꯕ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯍꯥꯏꯇꯥꯔꯦ꯫ ꯇꯥꯕꯨ ꯅꯣꯡꯅꯕ꯭ꯔꯣ ꯍꯧꯖꯤꯛ ꯀꯩꯀꯩ ꯇꯧꯔꯤꯒꯦ ꯌꯨꯇꯨꯕꯇ ꯗꯥꯏꯔꯦꯛ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯆꯪꯕꯤꯔꯣ ꯍꯥꯏꯗꯤ ꯃꯥꯜꯂꯦꯀꯣ ꯕ꯭ꯔꯣ ꯍꯥꯏꯁꯦ ꯑꯩꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯑꯇꯣꯞꯄ ꯊꯕꯛ ꯑꯃ ꯇꯧꯋꯤ ꯊꯕꯛꯇꯤ ꯀꯩ ꯊꯕꯛ ꯍꯥꯏꯔꯔꯣꯏꯒꯦ ꯑꯗꯣ ꯑꯗꯨꯗꯨꯅ ꯃꯇꯝꯁꯦ ꯑꯩ ꯀꯥꯏꯊꯣꯛꯄ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯑꯩ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯃꯇꯝꯁꯦ ꯀꯥꯏꯊꯣꯛꯄ ꯉꯝꯗꯕꯅꯤꯅ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯕ ꯃꯇꯝꯗ ꯃꯗꯨꯗ ꯃꯇꯝ ꯀꯥꯏꯊꯣꯛꯑ ꯁꯦꯝꯕ ꯉꯝꯗꯕꯒꯤꯀꯣ ꯑꯩꯉꯣꯟꯗ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯃꯇꯝꯗ ꯈꯨꯌꯧꯅꯕ ꯑꯋꯥꯕꯁꯦ ꯌꯥꯝ ꯂꯩꯔꯦꯕ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯏꯗꯤꯠ ꯇꯧꯕ ꯃꯇꯝꯗꯁꯨ ꯏꯗꯤꯠ ꯇꯧꯕꯁꯦ ꯃꯌꯥꯝꯅꯗ ꯈꯪꯕ ꯃꯤꯅꯁꯨ ꯑꯗꯨꯝ ꯈꯪꯕꯤꯔꯝꯒꯅꯤ ꯈꯪꯗꯕ ꯌꯥꯎꯔꯒꯁꯨ ꯃꯇꯝ ꯌꯥꯝ ꯆꯪꯉꯦꯕ ꯑꯗꯣ ꯑꯩꯗꯤ ꯍꯧꯖꯤꯛꯃꯨꯛ ꯑꯩꯅ ꯚꯤꯗꯤꯑꯣ ꯁꯦꯝꯃꯤꯕ ꯏꯗꯤꯠ ꯇꯧꯔꯤꯕꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯑꯩꯒꯤ ꯐꯣꯟꯗꯩ ꯉꯛꯇꯅꯦꯕ ꯇꯧꯔꯤꯁꯦ ꯑꯗꯨꯗꯨꯅ ꯐꯣꯟꯗꯒꯤ ꯏꯗꯤꯠ ꯇꯧꯕꯁꯤꯁꯨ ꯋꯥꯁꯨ ꯋꯥꯕ ꯑꯗꯨꯒ ꯃꯇꯝ ꯌꯥꯝ ꯆꯪꯕꯗꯨꯗ ꯑꯩꯁꯦ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩꯁꯦ ꯐꯖꯅ ꯃꯇꯝ ꯊꯥꯗꯔꯒ ꯑꯗꯨꯒ ꯐꯣꯇꯣꯒ ꯊꯣꯛꯍꯟꯗꯅ ꯐꯣꯟꯒ ꯊꯣꯛꯍꯜꯂꯒ ꯎꯠꯂꯒ ꯇꯧꯔꯒ ꯁꯦꯝꯕꯗꯣ ꯃꯗꯨ ꯁꯦꯝꯅꯕ ꯍꯣꯠꯅꯕꯁꯦ ꯈꯤꯇꯪ ꯁꯪꯗꯕꯒꯤ ꯑꯩ ꯑꯗꯨꯝ ꯃꯌꯥꯝꯗ ꯏꯟꯐꯣꯔꯃꯦꯁꯟꯗꯨꯕꯨ ꯌꯧꯔꯒꯗꯤ ꯍꯥꯏꯅ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯏꯗꯤꯠꯁꯦ ꯌꯥꯝ ꯐꯖꯅ ꯇꯧꯗ꯭ꯔꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯊꯥꯒꯠꯂꯦ ꯑꯗꯨ ꯁꯦꯝꯃꯦ ꯑꯗꯨꯅ ꯌꯦꯡꯕꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯔꯝꯒꯅꯤ ꯃꯃꯥꯡꯗꯁꯨ ꯀꯃꯦꯟꯗ ꯑꯗꯨꯝ ꯇꯧꯍꯟꯅꯤꯡꯕ ꯑꯗꯨꯃꯥꯏꯅ ꯍꯥꯞꯍꯟꯅꯤꯡꯕꯒꯤ ꯀꯃꯦꯟꯁꯨ ꯑꯗꯨꯝ ꯊꯦꯡꯅꯈ꯭ꯔꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯅ ꯃꯁꯤꯗ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯩ ꯁꯤꯗꯩꯁꯤꯗ ꯑꯩꯒꯤ ꯀꯦꯔꯤꯌꯔ ꯑꯣꯏꯅ ꯃꯁꯤꯗ ꯑꯣꯏꯅ ꯑꯩ ꯃꯥꯏ ꯑꯣꯟꯁꯤꯜꯂꯒꯦ ꯍꯥꯏꯕꯁꯦ ꯑꯩ ꯈꯟꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩ ꯃꯗꯨ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯉꯝꯗꯕꯗꯨꯅ ꯑꯗꯣꯝꯗ ꯈꯤꯇꯪ ꯑꯋꯥꯠꯄ ꯂꯩꯔꯛꯄꯗꯨꯅ ꯃꯌꯥꯝꯅ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯇꯕꯕꯨꯗꯤ ꯄꯣꯛꯑꯝꯒꯅꯤ ꯑꯗꯨ ꯑꯩꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯄꯗꯣ ꯑꯩ ꯀꯣꯛꯍꯟꯅꯕꯗꯤ ꯍꯣꯠꯅꯖꯒꯦ ꯑꯗꯨꯒ ꯑꯗꯨꯗ ꯑꯣꯟꯁꯤꯟꯕ ꯉꯝꯗ꯭ꯔꯤ ꯐꯥꯎꯒꯤꯗꯤ ꯈꯤꯇꯪ ꯃꯌꯥꯝ ꯈꯥꯡꯃꯤꯟꯅꯈꯤꯁꯦ ꯍꯥꯏꯇꯥꯔꯦ꯫ ꯕꯣꯏꯅꯥꯎ ꯋꯥꯍꯦꯡꯕꯝꯅ ꯗꯨꯀꯥꯟꯗ ꯌꯣꯜꯂꯤꯕ ꯌꯨꯁ ꯐꯣꯟ ꯂꯩꯕ ꯌꯥꯕ꯭ꯔꯥ ꯍꯥꯏ ꯏꯌꯥꯝꯕ ꯃꯗꯨꯒꯤ ꯌꯨꯁ ꯐꯣꯟ ꯂꯩꯕ ꯑꯗꯨꯝ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯌꯨꯁ ꯐꯣꯟꯁꯤꯡꯁꯦ ꯑꯩꯈꯣꯏ ꯁꯤꯗꯒ ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ ꯔꯤꯄꯤꯌꯔ ꯇꯧꯕ ꯔꯤꯐꯔꯕꯤꯁ ꯇꯧꯔꯒ ꯊꯥꯗꯣꯔꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯀꯣ ꯌꯨꯁ ꯐꯣꯟ ꯍꯥꯏꯗꯤ ꯃꯣꯏ ꯑꯗꯨꯝ ꯐꯣꯟ ꯂꯥꯏꯕꯛ ꯐꯔꯗꯤ ꯐꯣꯟ ꯑꯣꯜ ꯏꯁꯇꯣꯛꯀꯨꯝꯕꯒ ꯑꯗꯨꯝ ꯁꯤꯖꯤꯟꯅꯗꯕꯤꯗꯒ ꯑꯍꯟꯕꯒꯤ ꯇꯥꯏꯞꯇ ꯑꯗꯨꯝ ꯂꯩꯔꯝꯕ ꯍꯥꯏꯇꯥꯔꯦ ꯏꯁꯀ꯭ꯔꯦꯠꯆꯀ ꯑꯝꯇ ꯂꯩꯇꯕ ꯑꯗꯨꯝꯕꯁꯨ ꯑꯗꯨꯝ ꯌꯥꯎꯕꯅꯦ ꯑꯗꯨꯝ ꯂꯩꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯏꯅ ꯀꯩꯁꯨ ꯂꯩꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯕꯨ ꯂꯩꯇ꯭ꯔꯤꯉꯩꯗꯨꯗ
ꯀꯔꯤ ꯀꯔꯤ ꯌꯥꯗꯕ ꯂꯩ ꯅꯠꯇ꯭ꯔꯒꯅ ꯀꯔꯝꯃꯥꯏꯅ ꯇꯧꯕꯅꯣ ꯀꯩꯗꯧꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯐꯖꯅ ꯍꯦꯟꯁ ꯑꯣꯟ ꯈꯨꯠꯅ ꯄꯥꯏꯕꯤꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯃꯦꯠꯂꯒ ꯑꯣꯠꯂꯒ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯕꯤꯔꯒ ꯑꯗꯨꯃꯥꯏꯅ ꯈꯪꯅ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯂꯩꯕꯤꯌꯨ ꯍꯥꯏꯇꯥꯔꯦ꯫ ꯂꯥꯏꯁ꯭ꯔꯝ ꯔꯟꯖꯟꯅ A56 ꯚꯔꯁꯦꯁ F24 FE ꯀꯔꯝꯕꯅ ꯐꯅꯤꯕ꯭ꯔꯣ ꯍꯥꯏ ꯑꯩꯗꯤ F24 FE ꯐꯦꯟ ꯑꯦꯗꯤꯁꯟꯁꯤꯅ ꯐꯅꯤ ꯍꯥꯏꯅꯤꯡꯉꯤ꯫ ꯏꯗꯤꯇꯤꯡ ꯌꯥꯝ ꯇꯧꯗ꯭ꯔꯁꯨ ꯅꯣꯂꯦꯖ ꯐꯖꯅ ꯄꯤꯔꯗꯤ ꯌꯥꯏꯗ ꯍꯥꯏ ꯇꯥꯃꯣ꯫ ꯍꯣꯏ ꯑꯗꯨꯅꯦ ꯑꯩꯁꯨ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯑꯩ ꯈꯟꯖꯕ ꯑꯗꯨꯅ ꯈꯟꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯇꯧꯁꯨ ꯇꯧꯕꯅꯦꯕ ꯉꯁꯥꯏꯒꯤ ꯏꯗꯤꯇꯤꯡ ꯇꯧꯕꯁꯦ ꯌꯦꯡꯕꯕꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯩ ꯋꯥꯈꯜꯗꯀꯣ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯅꯤ ꯑꯗꯨꯝ ꯌꯦꯡꯕꯗ ꯚꯤꯗꯤꯑꯣꯗ ꯁꯨꯝ ꯌꯦꯡꯊꯕꯗ ꯃꯈꯥ ꯇꯥꯅ ꯌꯦꯡꯊꯕꯗ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯄꯣꯛꯀꯅꯦꯕ ꯑꯗꯨꯕꯨ ꯑꯩꯅ ꯄꯤꯅꯤꯡꯉꯤꯕ ꯏꯟꯐꯣꯔꯃꯦꯁꯟ ꯑꯩꯅ ꯁꯤꯌꯔ ꯇꯧꯅꯤꯡꯉꯤꯕ ꯃꯌꯥꯝꯗ ꯑꯋꯦꯔ ꯑꯣꯏꯍꯟꯅꯤꯡꯉꯤꯕ ꯍꯥꯏꯅꯤꯡꯉꯤꯕ ꯄꯥꯎꯗꯣ ꯌꯧꯔꯒꯗꯤ ꯄꯥꯎꯗꯨ ꯐꯥꯎꯅꯔꯒꯗꯤ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯕ ꯑꯗꯨꯒꯤ ꯈꯜꯂꯒꯅꯦꯕ ꯑꯩꯅ ꯉꯁꯥꯏꯒꯤ ꯑꯩꯅ ꯃꯃꯥꯡꯗ ꯚꯤꯗꯤꯑꯣ ꯈꯔꯗ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯀꯟꯅ ꯏꯗꯤꯠ ꯇꯧꯈꯤꯕꯗꯣ ꯑꯗꯨ ꯌꯥꯎꯔꯛꯄ ꯀꯅꯥꯒꯨꯝꯕꯅꯁꯨ ꯍꯥꯏꯔꯛꯄ ꯌꯥꯎꯋꯦꯕꯀꯣ ꯏꯗꯤꯇꯤꯡ ꯐꯖꯅ ꯇꯧꯍꯧꯔꯛꯑꯒꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯤ ꯈꯣꯠꯅꯤ ꯑꯗꯨ ꯑꯗꯥꯅ ꯑꯗꯨ ꯑꯩꯁꯨ ꯀꯩꯁꯨ ꯀꯟꯁꯇ꯭ꯔꯛꯇꯤꯞ ꯑꯣꯏꯕ ꯐꯤꯗꯕꯦꯛꯅꯤ ꯍꯥꯏꯅ ꯂꯧꯖꯩ ꯑꯗꯣ ꯑꯩ ꯉꯝꯅꯕꯗꯤ ꯍꯣꯠꯅꯖꯕꯅꯤ ꯑꯗꯨꯕꯨ ꯇꯥꯏꯃꯤꯡꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯉꯣꯟꯗ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯃꯇꯝꯁꯦ ꯈꯤꯇꯪ ꯈꯨꯌꯧꯅꯕ ꯐꯪꯗꯕꯁꯤꯅꯅꯤ ꯃꯁꯤ ꯃꯇꯝ ꯈꯔꯗꯪ ꯃꯌꯥꯝ ꯈꯪꯃꯤꯟꯅꯈꯤꯁꯤ ꯑꯗꯨꯒ ꯋꯥꯔꯁꯨ ꯋꯥꯅ ꯑꯗꯨꯝ ꯌꯥꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯈꯤꯁꯤ ꯑꯗꯨ ꯈꯔ ꯂꯩꯔꯒꯗꯤ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯑꯩꯅ ꯃꯁꯤꯗꯩꯁꯤꯗ ꯃꯥꯏꯄꯨꯅꯅ ꯃꯁꯤꯗ ꯑꯣꯏꯅ ꯑꯩꯒꯤ ꯄ꯭ꯔꯣꯐꯦꯁꯟ ꯑꯣꯏꯅ ꯑꯩꯅ ꯑꯣꯟꯁꯤꯜꯂꯛꯄ ꯃꯇꯝꯗꯨꯗꯗꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛ ꯀꯥꯏꯊꯣꯛꯑꯒ ꯃꯗꯨꯗ ꯑꯩ ꯄꯨꯛꯅꯤꯡ ꯋꯥꯈꯟꯗ ꯂꯨꯞꯅ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯃꯌꯥꯝꯅ ꯄꯥꯝꯃꯤꯕ ꯆꯥꯡꯗꯣ ꯌꯧꯅ ꯑꯩ ꯄꯨꯊꯣꯔꯛꯄ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝꯁꯦ ꯂꯥꯏꯚ ꯁꯦꯁꯟꯁꯦ ꯂꯣꯏꯁꯤꯜꯂꯁꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯉꯥꯏꯍꯥꯛꯇꯪꯒ ꯑꯩꯈꯣꯏ ꯃꯈꯥ ꯆꯠꯊꯈꯤꯁꯤꯔꯥ ꯍꯥꯏꯕꯗꯣ ꯑꯗꯨꯗꯣ ꯑꯝꯇꯪ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯣ ꯑꯗꯨꯒ ꯌꯥꯔꯒꯗꯤ ꯑꯩ ꯂꯣꯏꯁꯤꯜꯂꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯛꯄ ꯑꯗꯨꯅꯅꯦ ꯑꯩ ꯃꯌꯥꯝꯗ ꯍꯪꯉꯛꯏꯁꯦ꯫ ꯃꯌꯥꯝꯁꯨ ꯀꯃꯦꯟꯁꯨ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯑꯩ ꯋꯥꯈꯜꯗ ꯂꯣꯏꯁꯤꯟꯕ ꯌꯥꯔꯦꯅ ꯂꯧꯔꯦꯀꯣ ꯑꯗꯨꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯤꯒꯤꯗꯤ ꯑꯗꯨꯒ ꯍꯌꯦꯡꯁꯨ ꯑꯗꯨꯝ ꯇꯧꯗꯣ ꯂꯩꯔꯕꯅꯤꯅ ꯍꯌꯦꯡꯗꯒꯤꯗꯤ ꯑꯗꯨꯝ ꯍꯌꯦꯡꯒꯤ ꯋꯥ ꯈꯛꯇ ꯅꯠꯇꯅ ꯑꯗꯨꯝ ꯁꯦꯇꯔꯗꯦ ꯁꯟꯗꯦꯁꯦ ꯑꯗꯨꯝ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯃꯌꯥꯝ ꯊꯦꯡꯅꯗꯧ ꯂꯩꯔꯕꯅꯤꯅ ꯑꯗꯨꯝ ꯀꯩꯒꯨꯝꯕ ꯍꯪꯅꯤꯡꯕ ꯈꯪꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯍꯌꯦꯡ ꯉꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯊꯪꯒꯤ ꯍꯞꯇꯥꯗꯕꯨ ꯑꯣꯏꯔꯁꯨ ꯉꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯋꯥꯔꯤ ꯑꯗꯨꯝ ꯃꯈꯥ ꯆꯠꯊꯕ ꯌꯥꯏ ꯁꯥꯟꯅꯕ ꯌꯥꯏ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯃꯦꯟꯁꯦ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯑꯩ ꯂꯣꯏꯁꯟꯅꯕ ꯍꯣꯠꯅꯖꯔꯒꯦ ꯃꯇꯝꯁꯤꯁꯨ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯊꯦꯡꯖꯤꯜꯂꯛꯑꯕꯅꯤꯅꯀꯣ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯀꯥꯏꯅꯅꯕ ꯑꯩ ꯌꯥꯊꯪ ꯂꯧꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯒꯨꯗ ꯅꯥꯏꯠ ꯍꯌꯦꯡ ꯑꯃꯨꯛ ꯄꯨꯡ 9:30 ꯅꯠꯇ꯭ꯔꯒꯅ 7 ꯍꯥꯏꯅ ꯃꯌꯥꯝꯅ ꯀꯃꯦꯟ ꯇꯧꯔꯤꯁꯤꯗ ꯌꯦꯡꯉꯒꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯇꯥꯏꯃꯤꯡꯗꯨꯗ ꯑꯩ ꯑꯃꯨꯛ ꯆꯪꯖꯔꯛꯑꯒꯦ ꯑꯗꯨꯒ ꯆꯪꯉꯛꯇ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯃꯌꯥꯝꯗ ꯌꯥꯔꯒꯗꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗꯁꯨ ꯑꯩ ꯑꯗꯨꯝ ꯈꯪꯍꯟꯖꯔꯝꯒꯦ ꯑꯗꯨ ꯃꯇꯝꯗ ꯌꯧꯔꯛꯄꯗ ꯑꯗꯨꯝ ꯆꯪꯁꯤꯟꯕꯤꯔꯛꯑꯒ ꯁꯔꯨꯛ ꯌꯥꯕꯤꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯗꯨꯝ ꯉꯁꯤ ꯁꯥꯔꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯔꯀꯥꯟꯗ ꯃꯈꯥ ꯑꯃꯨꯛ ꯍꯌꯦꯡ ꯑꯃꯨꯛ ꯆꯠꯊꯃꯤꯟꯅꯅꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯑꯩ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯖꯔꯒꯦ꯫